mayam bahamuktada taram lokchari amasung ikono na khonam jari ngasi mayam gi damukta pudan lakchari ba movie asigi mamingna Madarasi movie sigi rating khara palabada IMDb da 7.3 ki rating phangli movie se da thudu hindona saktam langliba singe marakta Siva Kartikeyan Rukmani Vasan Video Jambal asina chungbani main channel la do hauzik strike chadun lere maramadura anoba movie oibanina somna kana thagacharakpani masigi damakta mayam na ngapigani movie sigi wari liba matamda karigumba soikibalan kiba yawba taragasu mayam na ngapigani pare movie sigi wari liba hujaraklage movie si chamchamba wari dinate movie si da khoida uliba se aranba toba mi singa loina na chamchamba kashu khangjadaba misak amana crime syndicate matau karamna lanthengna ki haibadabu uliba movie amani amusong mibung khudimak singda karigumba Nongmei piba taragadi kari thokani haibadasu uliba movie amani movie sigi horpagi sendai khoin uba phangliba se yamna chawlaba truck maribu uba phangi aduga masigi truck singase Bihar dagi Tamil Nadu tamna puduna lakhibani aduga truck singase yawriba se Nongmei ngaktani amsong maru kya manupsu yawtuna puduna lakli aduga masida chenariba se chawlaba syndicate sing amsong masida minister kya manupsu saru yari aduga makhoigi mission asina karino haiba taragadi Tamil Nadu da leriba mipung khudebak angang dagi ahal dagi Makoi Khuding singda Nongmei chinaba sini haibani makoi Nongmei yonduna karbar tawba sini mipung khudimukta Nongmei chinaba taragadi mafam maduda mi amaga loina hatnarakani amasong Tamil Nadu sibu upultana naikhai gi haiduna khankibani adugu tanker sing asi Chirak amasong Virat haribana pasigi manawta yawturibani adugu makoi gi thabaga sina Tamil Nadu da leriba mipung khuding sing asida Nongmei sing asi makoina supply tawba sini adugu truck sing adu lakpa matamada mafam maduda NIA kangu sing adu sungai dur leikhi Makhoigi mission asina mafam madura lagliba truck sing adu loina phaba duni amasong khulai sing adu loina seize tawba duni makoina khangi madudi karigumba khulai sing asi Tamil Nadu da yorpa taragadi khulai sing asi mafam madura leriba mipung khudimak sing aduda loina yen thokhragani haibidi yon khragani aduga karigumba ichamchamba mipung khudimakta karigumba khulai sing asi loina sinaba taragadi amana amabu karsu leitaba maramdagi loina hanarduna Tamil Nadu hariba lam asi pumtum tumlani haiduna makoina khanki Marambudra makoisu truck sing adu bunga adu lerami NIA gi missing adu su mafam madura saklo laduna truck adu bunga adu leki traffic signal adu ngalapadagi mafam madura leriba gari khudimak sing adu loina khamnakhi tanja dulodra makoisu truck adu da asomsum changchilappa matam adudadi mafam maduda chirakhari bunu padra nomaina kaplakhi amasong mafam adu maktada NIA gi mi amasiki NIA gi mi adu sirapani ra mafam madura leriba mipum khudimak haibidi Gari duru leriba mi sing adu loina lotuna leinakhi amasong Nongmei kamnarakpai makol tanabadagi mi sing adu kai duna chenakhi NIA gi mi sing adu su mafam adu thomjaltuna Nongmei kamnarei asum Nongmei kamnarakpa matam madura makhoinadi lakliba gangster si achamba gangster ni khaladuna makhoina loina control tawbu ngamnani khaladuna makhoina thomjalakhibani adu mafam madura Virat hariba nupa si tholakhi amasong NIA gi mi sing adu mahana Nongmeina kapsatuna loina hatpa horakhi Mataudu uruba matamda Prem hariba NIA gi officer adunati mafam masida matau karamna Virat laglibano aduga masida Viratsu chenabra hadina makoi khanjana duna lekhi Viratsu mahaki marup Chirak kidamakta mafam madra lakhibani aduga makoi nisi yamna lunati ne Virat hariba nupasina Chirak takisu hena jathi amasong mahakase phuna chenaba amasong close quarter combat yamna haiba misagamani makoi ni lunati na bichang ase Chirak hariba nupasina Virat kidamakta mahaki makhod adu bhawa kathokrabani Maramadra mahaki makuladu yotke khud ama pali mafamadra Virat amasung Chirak lakpadagi NIA gi mission adu fail oire amasung truck adu Virat amasung Chirak na thokdoktura lakhi traffic de gari kya marum pandur leiba tarakasu makhoigi truck aduna gari sing adu loina thomtaladuna asum gari sing adu adum thokduna lakhi lambi da NIA gi mission aduna kotan tanare Prem hariba makhoigi officer aduna su kotan tanare kotan tanrapa matamatuda mangonda su nomai maru pankhe amasung makhoina maraiba phabadagi Truck mari adudagi truck ama phawbadi makhoina capture tawba ngamhawi tawbudu makhoina truck ahum amadi puduna sakhi makhoigi mission ase hauzik fail oire makhoi kari tawgadabno haibase gyan tadre khulai sing ase phajan basi yamna maru oi karigumba madu phajan mangam modoba taragadi Tamil Nadu pumtum tumdribni haibase makhoina khangmangamkhi madugidi mathangi senduna aikhoina uba phangliba se Raghuram hariba haibadi Raghu haribana pase building amagi mathakta tongduna lei ma mafam madudagi suicide tawnabai damata sem saduna lerami aduga makhada mi kyamarumna yomsaladuna mahanu chungtharamdai matamadura video namduna lekhi mak sijaba pamagi maram ase
ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯥꯜꯇꯤꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯁꯤꯕ ꯄꯥꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯁꯨ ꯁꯤꯒꯅꯤ ꯍꯥꯏꯕꯗꯨꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯣꯡꯊꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯁꯤꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯚꯤꯗꯤꯑꯣ ꯂꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯖꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯗꯤ ꯁꯥꯎꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯛꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯛꯈꯤ ꯆꯣꯡꯊꯔꯛꯄ ꯇꯥꯔꯒꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯄꯟꯗꯨꯅ ꯂꯩꯈꯤꯗꯨꯅ ꯃꯍꯥꯛ ꯇꯪꯈꯥꯏꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯇꯥꯈꯤ ꯃꯍꯥꯛ ꯁꯤꯕ ꯐꯥꯎꯕꯗꯤ ꯁꯤꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ NIAꯒꯤ ꯑꯣꯐꯤꯁꯔ ꯄ꯭ꯔꯦꯝꯕꯨꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯄ꯭ꯔꯦꯝꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯁꯨ NIAꯒꯤ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯄꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯘꯨꯅ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯑꯃꯁꯨꯡ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤꯗꯃꯛꯇ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯗꯦ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯍꯥꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯄ꯭ꯔꯦꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯃꯁꯨꯡ ꯔꯘꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯦꯝꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯘꯨꯅ ꯑꯩꯕꯨ ꯀꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯦꯝꯗꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯤꯡꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯌꯦꯡꯕꯗꯒꯤ ꯑꯅꯥꯕ ꯐꯒꯠꯂꯛꯏ ꯑꯅꯥꯕ ꯐꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯘꯨꯁꯨ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯛꯈꯤ ꯄ꯭ꯔꯦꯝꯅꯗꯤ ꯔꯘꯨꯅ ꯆꯪꯉꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯔꯘꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯊꯣꯛꯇꯨꯅ ꯆꯠꯍꯟꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯘꯨꯅ ꯃꯍꯥꯛꯅ ꯁꯤꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯄ꯭ꯔꯦꯝꯗ ꯐꯣꯡꯗꯣꯛꯅꯤꯡꯕꯅꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯃꯍꯥꯛꯅꯁꯨ ꯐꯣꯡꯗꯣꯛꯄ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕु ꯄ꯭ꯔꯦꯝꯅꯗꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯣꯛꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯦꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯨ ꯂꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯄ꯭ꯔꯦꯝꯁꯨ ꯍꯧꯖꯤꯛ ꯔꯤꯀꯣꯚꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯤꯕꯁꯤ ꯁ꯭ꯄꯥꯏꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯁ꯭ꯄꯥꯏ ꯑꯗꯨ ꯆꯤꯔꯥꯛ ꯑꯃꯁꯨꯡ ꯕꯤꯔꯥꯛꯀꯤ ꯒꯦꯡ ꯈꯨꯕꯨꯗꯨꯗ ꯊꯥꯖꯤꯟꯈꯤꯕꯅꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯤꯕꯁꯤ ꯇꯦꯡꯀꯔ ꯑꯗꯨ ꯒ꯭ꯌꯥꯁ ꯐꯦꯛꯇꯔꯤꯗꯨꯗ ꯂꯩꯔꯤ ꯑꯗꯨꯒ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯁ ꯍꯥꯟꯕꯒꯤ ꯊꯕꯛꯁꯨ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅꯁꯨ ꯃꯦꯞ ꯑꯃ ꯊꯥꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯤꯕꯁꯤ ꯁ꯭ꯄꯥꯏ ꯑꯅꯤꯅꯤ ꯑꯗꯨꯒ ꯁ꯭ꯄꯥꯏ ꯑꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯃꯦꯞ ꯑꯃ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯦꯞ ꯑꯗꯨꯗꯤ MP ꯑꯃꯒꯤ ꯒ꯭ꯌꯥꯁ ꯍꯥꯟꯐꯝ ꯐꯦꯛꯇꯔꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯁꯔꯆ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯣꯔꯠꯇꯒꯤ ꯄꯔꯃꯤꯁꯟ ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯊꯥꯖꯤꯜꯂꯛꯑꯒꯦ ꯋꯥꯔꯀꯔ ꯑꯣꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯀꯔ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯦꯝꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄ꯭ꯔꯦꯝꯗ ꯕꯕꯥ ꯅꯪꯅ ꯍꯟꯗꯛ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯎꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯇꯥꯃꯤꯜ ꯅꯥꯗꯨ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯟꯅ ꯆꯩꯅꯕ ꯃꯆꯥ ꯃꯁꯨ ꯊꯣꯛꯄ ꯃꯇꯝꯗꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯩ ꯄꯥꯏꯅꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯃꯅ ꯑꯃꯕꯨ ꯂꯣꯏꯅ ꯍꯥꯠꯅꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯈꯤ ꯑꯗꯨꯒ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗꯒꯤ ꯍꯔꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯥꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯦꯝꯅ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯘꯨ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯅ ꯃꯍꯥꯛꯄꯨ ꯊꯥꯖꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯘꯨꯁꯨ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗ ꯃꯩꯈꯦꯠ ꯑꯃꯇ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯨꯔꯨꯞ ꯑꯃꯨꯛ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄ꯭ꯔꯦꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯦꯝꯅ ꯅꯪꯅ ꯁꯨꯁꯥꯏꯗ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯋꯥꯔꯤ ꯂꯤꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯑꯩꯅ ꯃꯥꯜꯇꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯆꯠꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯗꯤ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯑꯃꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯅꯪꯅ ꯍꯦꯛꯇ ꯁꯤꯅꯤꯡꯂꯤꯕꯗꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯗꯨꯗ ꯔꯘꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯒ ꯅꯪꯒ ꯎꯅꯔꯝꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯦꯝꯕꯨ ꯗꯣꯛꯇꯔꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈꯤ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯁꯨꯝ ꯁꯥꯡꯊꯗꯣꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯃꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯗꯣꯔꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯍꯔꯁ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯨ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯇꯝꯂꯤꯕ ꯑꯁꯤ
ꯐꯦꯛꯇꯔꯤꯗꯨꯗ ꯑꯩ ꯆꯪꯉꯨꯔꯦ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯃꯇꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯆꯪꯕ ꯃꯇꯝꯗꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯅ ꯚꯦꯔꯤꯐꯥꯏ ꯇꯧꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯁꯤꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥ ꯑꯃꯔꯣꯝ ꯂꯩ ꯑꯗꯨꯒ ꯆꯦꯛ ꯀꯌꯥ ꯑꯃꯔꯣꯝ ꯇꯧꯏ ꯃꯗꯨꯒꯤ ꯃꯊꯛꯇ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯁ꯭ꯀꯦꯟ ꯇꯧꯏ ꯃꯤꯠꯁꯨ ꯁ꯭ꯀꯦꯟ ꯇꯧꯏ ꯑꯗꯨꯒ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯁꯨ ꯆꯦꯛ ꯇꯧꯏ ꯃꯗꯨꯗ ꯆꯪꯈꯤꯕꯗꯤ ꯌꯥꯝꯅ ꯂꯥꯏ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯦꯀꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯊꯣꯛꯑꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯥꯔꯗ ꯑꯃ ꯄꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯀꯥꯔꯗ ꯑꯗꯨ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯦꯛꯇꯔꯤꯗꯒꯤ ꯆꯠꯄ ꯌꯥꯗꯦ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯀꯥꯔꯗ ꯌꯥꯎꯗꯕꯗꯒꯤ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯇꯅꯦꯜ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯑꯩ ꯂꯤꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯛꯈꯤ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯛꯖꯤꯠ ꯄꯥꯔꯠ ꯑꯗꯨ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯆꯦꯟꯖ ꯇꯧꯏ ꯑꯗꯨꯒ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯄꯨꯔꯛꯄꯗꯒꯤ ꯃꯁꯨꯝꯅ ꯆꯠꯅꯕ ꯑꯗꯨꯝ ꯍꯧꯈꯤꯕꯅꯤ ꯇ꯭ꯔꯛꯁꯤꯡ ꯑꯗꯨꯅ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯒ꯭ꯌꯥꯁ ꯍꯥꯟꯐꯝ ꯖꯒꯥ ꯑꯣꯏꯕꯅꯤꯅ ꯄꯨꯝꯇꯨꯝ ꯇꯨꯝꯅ ꯆꯥꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯄꯣꯈꯥꯏꯔꯛꯇꯣꯔꯤꯕꯅꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯗ꯭ꯔꯦꯟꯗꯒꯤ ꯐꯥꯎꯗꯣꯔꯛꯄ ꯃꯇꯝꯗ ꯄꯨꯟꯅ ꯄꯨꯡ 12ꯃꯨꯛꯇꯤ ꯆꯪꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯃꯅꯨꯡꯗ ꯆꯪꯉꯗꯨꯅ ꯅꯣꯡꯃꯩꯁꯤꯡꯒꯤ ꯂꯣꯠꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯄꯣꯈꯥꯏꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯃꯁꯤ ꯁꯨꯁꯥꯏꯗ ꯃꯤꯁꯟ ꯑꯃꯗꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯥꯔꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯇꯧ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯍꯔꯁꯥꯒꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯁꯨꯁꯥꯏꯗ ꯃꯤꯁꯟ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯖꯅꯤꯡꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯅꯥ ꯊꯥꯖꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯦꯝꯗ ꯃꯍꯥꯛꯀꯤ ꯁꯨꯄꯦꯔꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯁꯨꯄꯦꯔꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯀꯌꯥꯃꯔꯨꯝ ꯁꯤꯔꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝꯁꯨ ꯁꯣꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯃꯤ ꯑꯃꯇ ꯁꯤꯍꯟꯕ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯦꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯊꯥ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜꯗꯤꯡ ꯃꯊꯛꯇꯒꯤ ꯔꯘꯨ ꯆꯣꯡꯊꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯇꯔꯥ ꯀꯌꯥꯃꯔꯨꯝꯅ ꯃꯍꯥꯛꯄꯨ ꯌꯥꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯃꯥꯡꯈꯤꯗꯦ ꯃꯍꯥꯛꯅ ꯑꯁꯨꯝ ꯁꯤꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯄ꯭ꯔꯦꯝꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯈꯤ ꯑꯃꯁꯨꯡ ꯃꯤꯁꯟ ꯑꯁꯤ ꯃꯍꯥꯛꯄꯨ ꯊꯥꯖꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯈꯤ ꯑꯃꯁꯨꯡ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯗꯤꯁꯆꯥꯔꯖ ꯇꯧꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄු ꯄ꯭ꯔꯦꯝꯅ ꯀꯧꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯍꯥꯛ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯑꯩ ꯃꯊꯪ ꯑꯃꯨꯛ ꯁꯤꯅꯕ ꯍꯣꯠꯅꯔꯨꯔꯒꯦ ꯃꯊꯪ ꯁꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯄꯣꯠꯆꯩ ꯀꯔꯤꯝꯇ ꯑꯩꯉꯣꯟꯗ ꯑꯇꯣꯟꯕ ꯑꯝꯇꯪ ꯊꯝꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯁꯤ ꯁꯤꯡꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯤꯅꯤꯡꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯂꯗꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯘꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯦꯝꯅ ꯃꯍꯥꯛꯄꯨ ꯃꯤꯁꯟ ꯑꯃ ꯊꯥꯖꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤꯗ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯗꯣꯔꯤꯕꯁꯤ ꯃꯤꯑꯣꯏꯕ ꯀꯌꯥꯃꯔꯨꯝꯒꯤ ꯊꯋꯥꯏ ꯀꯟꯗꯨꯅ ꯁꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯊꯣꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯕꯤꯔꯥꯠ ꯑꯃꯁꯨꯡ ꯆꯤꯔꯥꯛꯅ ꯊꯝꯖꯤꯜꯂꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯟꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯅꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯟ ꯆꯪꯉꯣ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯣꯔꯤꯕ ꯃꯤꯁꯟ ꯑꯁꯤ ꯁꯨꯁꯥꯏꯗ ꯃꯤꯁꯟꯅꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯗꯣꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯀꯥꯟꯅꯔꯗꯨꯅ ꯁꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ ꯔꯘꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯤ ꯀꯌꯥꯃꯔꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯨꯝꯅ ꯇꯧꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯕꯗ ꯈꯪꯕꯤꯔꯛꯀꯅꯤ ꯄ꯭ꯔꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯃꯤꯁꯟ ꯊꯥꯖꯟꯕꯁꯤ ꯌꯥꯈꯤꯗꯦ ꯃꯍꯥꯛ ꯑꯣꯏꯅ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯖꯕ ꯄꯥꯝꯃꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯁꯨꯄꯦꯔꯤꯌꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯑꯃꯠꯇ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯨꯁꯥꯏꯗ ꯇꯧꯅꯕ ꯍꯣꯠꯅꯖꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯅ ꯊꯥꯖꯤꯟꯈꯤꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯁꯤꯕꯒꯤ ꯁꯤꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯗꯨꯒꯤ ꯃꯍꯥꯛꯀꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯤꯒꯠꯂꯛꯎ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯄ꯭ꯔꯦꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯔꯘꯨꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯔꯘꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛꯁ ꯅꯥꯕ ꯍꯥꯏꯕꯗꯤ ꯀꯣꯛ ꯆꯥꯛꯄ ꯃꯤ ꯑꯃꯅꯤ ꯃꯍꯥꯛ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈꯤ ꯃꯔꯝꯗꯤ NIAꯒꯤ ꯇꯧꯒꯗꯧꯔꯤꯕ ꯃꯤꯁꯟ ꯑꯁꯤ ꯑꯉꯧꯕ ꯑꯃ ꯊꯥꯖꯟꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯁꯇ ꯎꯕ ꯐꯪꯉꯤ ꯄꯥꯁꯇ ꯃꯥꯂꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯏꯁꯩ ꯀꯣꯟꯁꯔꯠ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯄꯦꯁꯟ ꯑꯁꯤ ꯏꯁꯩ ꯁꯛꯄꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖꯇ ꯗꯣꯛꯇꯔ ꯇꯝꯂꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯊꯣꯛꯂꯛꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯒꯨꯟꯗꯥ ꯈꯔꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯨꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ
ꯈꯥꯎꯖꯥꯎ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯔꯛꯇꯨꯅ ꯃꯊꯛꯇ ꯆꯠꯀꯦ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ ꯑꯁꯣꯛꯄ ꯃꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯂꯥꯏꯗꯅ ꯄꯩꯁꯥ ꯑꯗꯨ ꯑꯣꯏꯅ ꯈꯨꯟꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅꯗꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯈꯝꯖꯈꯤ ꯑꯗꯨꯕꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤꯝꯇ ꯇꯥꯈꯤꯗꯦ ꯑꯃꯁꯨꯡ ꯑꯍꯜ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯨꯟꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯔꯘꯨꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯈꯤ ꯔꯘꯨꯔꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯅ ꯆꯩꯅꯔꯤꯕꯗꯨ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯍꯜ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯕꯥ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯃꯍꯥꯛ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯑꯃꯁꯨꯡ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯞꯇꯥꯅ ꯐꯨꯊꯈꯤ ꯑꯁꯨꯝ ꯐꯨꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯇꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯕꯣꯇꯜ ꯑꯃ ꯂꯪꯈꯤ ꯑꯗꯨꯕꯨ ꯕꯣꯇꯜ ꯑꯗꯨ ꯔꯘꯨꯒꯤ ꯃꯃꯥꯏꯗ ꯄꯥꯜꯂꯝꯃꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯂꯇꯤꯗ ꯆꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯒꯨꯟꯗꯥꯁꯤꯡꯅ ꯃꯨꯟꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯈꯨꯝꯒꯠꯂꯗꯨꯅ ꯕꯕꯥꯁꯦꯅꯪꯒꯤ ꯄꯩꯁꯥ ꯑꯗꯨ ꯁꯨꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯈꯔ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯈꯨꯗꯣꯝ ꯄꯤꯊꯦꯜꯂꯛꯏ ꯃꯗꯨꯒꯤꯗꯤ ꯔꯘꯨꯁꯨ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯩꯁꯥ ꯑꯝꯇ ꯄꯤꯔꯝꯗꯦ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯂꯦꯟꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯃꯈꯣꯏꯅ ꯈꯨꯟꯀꯠꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯊꯣꯔꯛꯏ ꯃꯗꯨꯗ ꯍꯦꯟꯗꯨꯅ ꯄꯩꯁꯥ ꯈꯨꯟꯗꯕ ꯃꯤꯁꯤꯡ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯊꯥꯡ ꯎꯠꯂꯗꯨꯅ ꯊꯥꯡꯅ ꯂꯦꯟꯂꯗꯨꯅ ꯄꯩꯁꯥ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯁꯨ ꯀꯤꯔꯗꯨꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯍꯥꯏꯕꯗꯤ ꯈꯨꯟꯈꯤꯗꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯄꯩꯁꯥ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯈꯤ ꯔꯘꯨꯅ ꯃꯥꯂꯇꯤꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯥꯂꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯅꯪꯅ ꯁꯣꯜꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯋꯥꯂꯦꯠꯁꯤꯡ ꯑꯗꯨꯁꯨ ꯅꯪꯅ ꯂꯣꯏꯅ ꯂꯧꯁꯤꯜꯂꯦ ꯃꯈꯣꯏꯗꯤ ꯃꯔꯥꯜꯁꯨ ꯂꯩꯇꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯘꯨꯅ ꯃꯥꯂꯇꯤꯗ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯔꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯇꯧꯕꯅ ꯃꯤ ꯑꯇꯣꯞꯄꯅ ꯇꯧꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯨ ꯂꯣꯏꯅ ꯁꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯔꯘꯨ ꯃꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯆꯠꯈꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯔꯘꯨꯁꯨ ꯗꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯀꯂꯥꯡ ꯁꯣꯛꯈꯤꯕꯗꯨꯒꯤ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯥꯂꯇꯤꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯃꯛꯇꯗ ꯗꯦꯟꯇꯦꯜꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯌꯥ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯇꯝꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯥꯕ ꯄꯦꯁꯦꯟꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯇꯥꯛꯄꯤꯗꯨꯅ ꯂꯥꯛꯄꯗꯒꯤꯗꯤ ꯑꯁꯦꯡꯕ ꯄꯦꯁꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯪꯉꯛꯈꯤ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯔꯘꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯌꯥ ꯅꯥꯏ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯑꯗꯨꯗ ꯍꯪꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅꯁꯨ ꯑꯇꯣꯞꯄ ꯀꯟꯗꯤꯁꯟ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯥꯂꯇꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯁꯣꯗꯥꯒꯤ ꯕꯣꯇꯜꯅ ꯊꯣꯝꯃꯛꯄꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯥꯅ ꯌꯥꯝꯅ ꯆꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯝꯗꯧꯅꯅꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯂꯇꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯅꯪꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯥꯂꯇꯤꯅ ꯃꯍꯥꯛꯀꯤ ꯀꯦꯁꯀꯤ ꯐꯥꯏꯜ ꯑꯗꯨ ꯄꯥꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯁꯥꯇ꯭ꯔ ꯑꯃꯃꯝꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯂꯇꯤ ꯅꯪꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯌꯦꯡꯉꯣ ꯃꯍꯥꯛꯀꯤ ꯀꯦꯁꯀꯤ ꯃꯇꯥꯡꯗꯁꯨ ꯅꯪꯅ ꯄꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏꯗꯨꯅ ꯃꯥꯂꯇꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯂꯇꯤꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯔꯘꯨꯅ ꯁꯣꯛꯍꯟꯈꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯅ ꯃꯗꯨꯗꯒꯤꯗꯤ ꯃꯥꯂꯇꯤꯁꯨ ꯇꯧꯅꯤꯡꯗ ꯔꯘꯨꯒꯤ ꯃꯌꯥ ꯑꯗꯨ ꯁꯦꯝꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯑꯁꯥꯕ ꯑꯃꯁꯨꯡ ꯑꯏꯪꯕ ꯊꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯥꯂꯇꯤꯁꯨ ꯃꯃꯥꯟꯅꯕꯤꯒ ꯀꯦꯟꯇꯤꯟꯗ ꯁꯨꯝ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯥ ꯑꯁꯥꯕ ꯑꯃꯁꯨꯡ ꯑꯆꯥꯄꯣꯠ ꯑꯁꯥꯕ ꯃꯅꯥꯛꯇ ꯊꯝꯂꯗꯨꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯔꯘꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯘꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯥ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯅꯪꯅ ꯑꯁꯥꯕ ꯊꯛꯀꯅꯨ ꯑꯁꯥꯕ ꯆꯥꯒꯅꯨ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯅꯪ ꯐꯕ ꯇꯥꯔꯒꯗꯤ ꯏꯟꯇꯔꯅꯦꯜ ꯃꯥꯔꯛ ꯐꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯘꯨꯅ ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯈꯟꯗꯕ ꯁꯨꯝꯅꯇꯒꯤ ꯃꯥꯔꯛꯀꯤꯗꯃꯛꯇ ꯈꯟꯕꯒꯤꯔꯣ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯒꯤꯗꯃꯛꯇ ꯀꯦꯌꯔ ꯂꯧꯕꯤꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯪꯒꯤꯁꯨ ꯀꯦꯌꯔ ꯂꯧꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯂꯇꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯆꯥꯁꯨ ꯏꯪꯉꯝꯃꯅꯤ ꯊꯛꯄ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯂꯇꯤꯅ ꯆꯥ ꯑꯗꯨ ꯊꯥꯡꯒꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯊꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯊꯝꯂꯕ ꯃꯇꯨꯡꯗ ꯍꯣꯏ ꯆꯥꯁꯤ ꯏꯪꯉꯦ ꯊꯛꯄ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯥꯂꯇꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯥꯂꯇꯤꯅ ꯃꯍꯥꯛꯀꯤ ꯃꯈꯥꯖꯥꯏꯗ ꯆꯥꯒꯤ ꯒꯤꯂꯥꯁ ꯑꯗꯨ ꯊꯦꯡꯉꯝꯕꯗꯨ ꯒꯤꯂꯥꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯂꯣꯏꯅꯕ ꯍꯧꯔꯛꯈꯤ
असुम लोइनरदुना माल्तीगी ओजादुरा महागसे मयानाबा फरबनिना माक फंगद्रा हाइदुना हंबिरमी अमसुंग सोमनाकंदा माल्तीदी यामना इकाइजबा हाइबदु वैखे हॉस्पिटल अदुरा मखोइनी असुम थेंनरबनिना मखोइनीगी मरक्ता असुम बॉन्डिंग अमा हाइबदी नुंसिनबगी लिपुन अमा असुम पुसिलकपा हाइबदु वैखे रघुसु कार की कंपनी अमदा महाक सेल्स एग्जीक्यूटिव ओइना थबक तौबनी माल्तीना कॉलेज लोइरबा मतुंगदा महाक नुमिदांगदा क्लब अमदा लाक्तुना इसे सई अमसुंग महाक पैसा ताले मतो उसुमना सोमनाकंदा रघुसु महाके थबक अदु लोइरबा मतुंगदा क्लब अदु लाक्तुना मखोइनी अदुमक थेंनदुना अदुमक उनरमे मखोइनी से असुम उनरबनिना खंगनरबनिना माल्तीना रघुबु मखोइगी मयुमदा पोरक्तुना मखोइगी इमुंग मनुंगी मिसिंग अदुकसु सकंग माखंगना हलमी नोंमदी रघुसु माल्ती उनबा हॉस्पिटल अदुरा लाखे हॉस्पिटल अदुदा महाक कैंटीन फमलदुना माल्तीदा फोन तौरमी माल्तीना फोन पाखलक्तुना हरगलिबसी ngасidi unaba farak taani maramdi bus accident ama thoktuna mafam asida patient ngakta ngaire medical staff laitebadagi akhoisu yauna mating pangba yauri maram adro ngasidi unaba farak taragani ado phare ising bottle amtadi leiraga piram mohaduna harakhe wafam adu tarba matamda somnakanda raghusu ising bottle du poraklage haduna mahana malti da haiduna phone adu thamkhe madigidi raghuna ising leiraduna tholakpa matamaduda mental hospital gi doctor duna mongona phone taruklami aduka maha kalai dilege aduga nangi hidak langthak chabagi matam asisu pungkai kai haidun harakpa matamaduda ai hospital lai amasung mafam adda bus accident thokpadagi mi kyamrum like nari haiduna ai ising amtang piruge malti gi malakta change tobani haidun hari malti gi wafam se maanasu psychiatric doctor adura roina tambanina psychiatric doctor su khami tobadu psychiatric doctor aduri hospital manungda raguna changani habagi wafam adu taruba matamda yamna pakalami karigidamuktu nangdi mafam adu changlibadi haidun cherami तौबदबु मफम मदुरा असोक अना क्यामरुम लेरंबगी मोंग अदु उरुबा मतमदा सोमलाकंदा रघुदी महाके डिलूजन हाइबदी वखलना सागतुना ओइसु ओइदबा पोल अदुदा अवैबो ओइना खनबगी मोंग अदु ट्रिगर तौबा हरखे मफम मदुरा सोक्तुना तादुना लेरिबा मीसिंग अदु महाके इमुंग मनुंगी मीसिंग नि हादुना खलमे मरम मदुरा सोक्तुना तादुना लेरिबा मीसिंग अदु माना इने खरा कौ मामा खरा कौ इचे खरा कौ अमसुंग इमा खरा कौ माना मीसिंग अदु यामना वाना लाइंगनबो होनजरमी मतवदुदा सोमनाकंदा मालतीनसु उरुबा मतमदा यामना ngakchaba habdo oike maramdi amukta unadriba mi sing asibu mahana mak makke imung manungi mi singni khaladuna karigidamukta mahana seba tawribedi amusung laingnabo honaribedi haduna khalame madigidi malti su tholiba thodoga dula chingnaratuna maksu numidangi matamda mana mapa kokhiba nupa adubu hospital lagi mak information asi lokaladuna mayimda thiba hangba laklame मफम अदु चंगतुना महाना अहल अदुदा हारिबसे नहा नुमिदांग अमदा नंगी नचा नुपाने हाइबा नुपा अमना नंगबो हॉस्पिटल तमदा पुदुना सखिबदु निसिंगलिब्रा हादुन हारखे मफम अदु ताबा मतमदा नुपादुना मागसे आइगी चानुपा नति हादुन हारे मतो उदुदा सोमलाकंदा मालतीदी यामना ngakchaba हाइबदु वैखे मदिगनि नुपादुना हारगलिबसे आइगिदी सुमलतगी इचानुपी अमखतनि लेरिबसे अदुगा नुमित अदुदा महाना इंगोदा बाबा को वदुदा हातु गा तौबने कमाय तौबना इप्सु हंगौद्रे ऐसु सोक्तुनगा लेबनिना मंगोंदा याम का हैना हंगद्रे हॉस्पिटल गी बिल सिंग अदुसु माल लोइना पे तौरमगा चक्खिबनि हादुन हरे वफम अदु ताबा मतमदा सोमलाकंदा मालतीदी कइन तोरसि बहादुन खंजरमे मदगिदी ममा थके मतमदा डॉक्टर अमा रघुना मंगोन इंट्रोड्यूस तौखि रघुगा महाका खंगनबा डॉक्टर नि हकलदुना महासु मदुगी डॉक्टर अदुदा महाके मरम असि खरा खंगलंबा याय हादुना महासु हॉस्पिटल अदुदा लागलमे हाइबदी मेंटल हॉस्पिटल अदुदा लाखे डॉक्टर अदुदा महाना रघुगी मतंद हंगबा मतमदुदा डॉक्टर अदुना हरगलेबसे मा मफम मसिरा सही 13 अमकी ममांदगी एमिट तौदुना लाखिबनी अदुगा मसिसिना महान एमिट तौरपदा लैखिबा महाके फोटो अदुनि हादुना फोटो अदु पुथोक्तुना पिरामी मतौदु उरुबा मतमदा सोमनाकंदा मालतीदी यामना अमी मरमदी यामना अंगांग ओनिगी मतमदगी महागसे मसिगी मेंटल एसाइलम असिदा मतौ कलम लेरखिबनो हादुना महाना खंजरमे अमसुंग मा असि सही अनि मुक्तंगारी मपान थोक्तुना सोशलाइज तौबा हादुना डॉक्टर अदुना हारखे मदगी डॉक्टर दुना मसिना महाके फैमिली फोटो नि हादुना हरे फोटो दु पारदुना मालतीसु येंजदुना लेरमे मदगी डॉक्टर दुना वाइली थ्रोके ममांग थके मतमदा सही 13 के ममांगदा महाके इमुंग मनुंगी मिपुं खुदिमक सिंग अदो पोंडिचेरीदा हाईवे अमदा बस तोंगदुना लाखे अमसुंग धाबा अमदा मखोइसु गाड़ी खामदुना मफम अदुदा चाक चानबेदमता मखोइसु मफम अदुदा लेरमे मफम अदुदा इखंग खौदना सोट सर्कुइ थोकपदगी पोस्टगी तारक्तुना बस अदुदा ताके अदुबो लाइबक फबना रघुदी गाड़ी मनुंग अदुदा याहुदे इलेक्ट्रिक तारकपनिना मफम अदुदा मिपुम खुदिमक चांगतुना मतेंग पांगसु ngamdre ki duna leinare aduga
Ragusu Maki Mapa Kanabidamata Garidu Chensilapama Tamadada, Mapamadu Leriba missing a drum Mapo, Pazinduna Tamkre. Aduga Miku Kragi Matunda, Garidu Mai Chaktuna, Maki Mung Manungi missing a do, Loina, Hingna, Mai Taduna Siki Mong the Urban Matamda, Maki Wakal the trauma, Malak Kevani, Amazon, Umit Adudagi Maha, Pibamasi Kevani, Maki Wakalun the Lady Basi, Kanago Misakama Swotuna Leremlaba, Natragana, Awabata Lerembataragadi. Maki Mung Manungi Mipum Kudimani Hadina Mana Kanjay. Maramadunani Mana, Kanaguma Miyama Awabata Matamda, Hector Mahaki Mung Manuni Hadina Mating Pangli Bedo Hadun had a K. Madigi Martina Tulapa Matamada, Pafam Madura, and all Pai Cameron Labi Mong Urame. Mayum the Latuna Mahana Mahaki Manano Pidur Haribasi, Ragu Hariban Pasi, delusional patient Amani Hadun had a K. Aduga, Hosi Ragu Asi, and all Bugilina Manari have a Kaluba Matamda, Malati, Krito Gudabno Haduna Kalame. Madagiri Sinamadan Equine overfang Livase, Nomadi Ragusu Maki Opisadura, Tabak Doguna Living Matamadura, Mapa Madura Jua Harake, Ivy Earthquake Toke, Mapa Madura Leriba Mipum Kutimak Singado, building a Durigi Tolk to Layo Hadana, Lautura Pedi Makwai, building a Dudagi, Loina Centona Rake, Mapa Madurigi Loina Centona Rapamatamada, Mapa Madura Leriba missing Aduda, Laguna Waris Hatageta Matamda, Mapa Madura Leriba missing Aduri, Ma Make, Imung Manungi missing Aduna, Pon Toltuna Kamdouni, Kamaitori. Asukapan Yaubra Hydra Hangaduna Leremi. Tobadawu, Ragugi di Kalamta Font Rokide, Ragugi Kalamta Font of the Bimong to the Ragu Masamatan the Yam Ikaja Polomi, Kalamta Mahaki Trabra Hydra Mark Kanjarami, Maramaduna, Mipum Kudimaksu, Waris Hanaduna Leribanina, Marksu, Chiliba Sheladuda Adumak to Habigi Matungina, Marksu Font Pakaladuna, Marksu Mamana Font Ropas Harake, Amazon Mark Risto the Hydra Waris Handarami. Tobadawu, Kutakta, Nerwashing at the Loina Tanaduna, Font Sing at the Loina Tamdarami. Ponsing adu loina thamna kraba matungda Ragudi mamaga wari sandaribane haiduna asumak wari sanaduna lebi mongadu uruba matamda maki company du thabak tongminaduna leriba colleague sing aduna mongona noksin birami amasung nangdi acting yamna waharine akogi phone sing asiri loina tatna krabani aduga nangdi wari sum sanaduna leribadu nang kanasu leitana wari sanaba saido kamai toribano haiduna hange matogodu somla kanda Ragudi ikai nuksi yana bahabidu waike maramdi maki de imung manungi mi kanamta leitrabani Tanjadura Mahasu, Saubana Heman Kidra Mahana Haralivasi, Agisu, Kanaguma Misagamla Font of Payadabra, Karigumba Agi Mala Bataragadi, I want a font or Lamuidabra Hydra Hangake, Amusung Agi di Kangasana Balabia the Hydra Hangake. Tanjadura can call the Mafamadura Malti Fotilaki, Amusung, Maltina Mamoda, Nankasito Dabra, Joal Hakibu, I know one of Font Karakana Tobani, Adubunang, Font Choparak to Karigino Hydra Hare, Nankasito Dabnatra, Pakatbra. Yaelo, Satos law had not market Kutang the Pythona, Mayama Manga the Chingtok to the Putra Laki, Mato to the Somlakanda, Ragogi Tamudi Pinjaba Habit Wake Amazon, Mafam Madu Lady missing Aduna, Masak Mato Pazaban the PM Latuna, Ragogi Kutang Paduna Chingduna, Mafam Madu Putoki Bay Mong to Urba Matamda, Makoisu, Naktabangam de Renangarami, Madidi Makwani, Mafam Mada Chatalami, Chataku Matam the Raguna Changote, Amazon, Somlakanda Maltina Changang Tami, Madagidi. Maltina Raguda Haraglivase, Ragu. Nanga Ihan Hana Tenaba Matanda, I know one that came to attraction Toromde. No one the current expects to Toromde. Raguna Martin Haratribu Wapamasi, Kari Haratribu have sick come with a gay. Mala Maltida, Malti, Amtangako. Nanga Hydribu Wado. Nangi emotion Amasung Nangi sentiment Adugi irradiated of such a name among the I know what a Wapam Amtang Pondo Hoge. Madigra Punavakatare. I my palitre, Aduga, I feeling a Matamdagi, Chaytarak of Pavase. I mental hospital on the Lerami. Madigidi Maltina, delusion syndrome have done a try to Harry. I with him Mahaki Anavasi, Maltina Kang Mahaki Malak Latuna, Nushibasi Pondoka Haduna Lalibani. Aduganangi Lenasi, Nangi Mungi Mipum Kudimasangado, but some of the Loina Siki Matamada, talk about a try to Harry. Opamutaru Matam Raguna, Karigino, Wapum Kudima Kang of Pavanan, Ibunushi Vasina Hadun Harake, Malidi Maltina Makatare. Whom the Magase, Kanglu Batagi, Nango, Amuhan and Shiba have the oily. Aduga in Nango, Kaidong that Haduk to the Chalo had to Harake. Matang is like when overfunny of a say house. And I give missing Naragubu, Makoy opis the Pudu Lapi Mong say a queen overfungly. Makoy Sumasampuna Lapa Matamada. Raguna, Prem Haralifasi, Sar. A quay Marisi Puna Siva to Ribrahatunari. Wapamata Matam the Premda. Dautomia the Wadungakano. Tabo holding a dinner and some Targati Kamatogani. I was sure, Nankata si to Rivasi, Aduga, see Basisu, I have a matamatu Siga Dabani. Madigi Sona Kandana Senamata Queen over from Livasi,
ꯆꯦꯔꯥꯡꯅ ꯃꯤ ꯀꯌꯥꯃꯔꯨꯝꯕꯨ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯅꯣꯡꯃꯩ ꯌꯣꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯁꯥꯎꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯐꯨꯈꯤꯕꯅꯤ ꯃꯥꯁꯨ ꯃꯊꯥ ꯁꯥꯗꯨꯅ ꯕꯤꯔꯥꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯆꯦꯔꯥꯡꯅ ꯕꯤꯔꯥꯠꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯣꯡꯃꯩꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯁꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩꯒꯤ ꯗꯤꯃꯥꯟ ꯍꯦꯟꯒꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯕꯤꯔꯥꯠꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯕꯤꯔꯥꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ 100 ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯗ ꯄꯤꯒꯅꯤ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯍꯟꯒꯗꯕꯅꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗ ꯇꯣꯔꯆꯔ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯅꯤꯡꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯈꯔ ꯐꯨꯅ ꯆꯩꯅ ꯊꯥꯡ ꯇꯥ ꯈꯔ ꯇꯧꯔꯝ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯄꯤꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯈꯜꯂꯛꯇꯨꯅ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤ ꯊꯝꯃꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤ ꯌꯦꯟꯊꯣꯛꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯅꯣꯡꯃꯩ 100 ꯊꯥꯗꯣꯔꯛꯈꯤ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯖꯗꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯤꯔꯝꯕꯅꯤ ꯒꯦꯡ ꯃꯔꯛꯇꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯇꯨꯅ ꯃꯈꯣꯏꯗ ꯁꯣꯛꯍꯟꯕ ꯃꯇꯝꯗ ꯅꯣꯡꯃꯩꯗꯨ ꯄꯤꯁꯜꯂꯕꯅꯤꯅ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯑꯃꯨꯛ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯑꯁꯤ ꯑꯉꯥꯡꯗꯒꯤ ꯑꯍꯟꯗꯒꯤ ꯂꯣꯏꯅ ꯄꯥꯏꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯤ ꯃꯁꯦꯜ ꯄꯪꯍꯥꯠꯇ ꯍꯥꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯅꯣꯡꯃꯩꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯄꯥꯝꯅꯔꯛꯂꯤꯕꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯁꯤ ꯁꯄ꯭ꯂꯥꯏ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯣꯡꯃꯩ ꯂꯣꯏꯅ ꯄꯥꯏꯅꯔꯕꯅꯤꯅ ꯅꯣꯡꯃꯩ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯄꯥꯅ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯆꯥꯅ ꯁ꯭ꯀꯨꯜꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯦꯝꯅ ꯔꯘꯨꯕꯨ ꯄꯨꯗꯨꯅ ꯒꯥꯔꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯌꯔꯂꯦꯁ ꯑꯗꯨꯗ ꯄꯥꯎ ꯑꯃ ꯄꯤꯔꯛꯈꯤ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜꯗ ꯑꯉꯥꯡ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯁꯨꯝ ꯂꯛꯅꯕ ꯑꯃꯁꯨꯡ ꯀꯔꯦꯝꯅꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯄꯥꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯕꯤꯜꯗꯤꯡ ꯑꯃꯗꯗꯤ ꯁ꯭ꯅꯥꯏꯄꯔ ꯐꯥꯎꯕ ꯂꯩꯔꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯎꯔꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯣꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯪꯉꯛꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯅ ꯃꯁꯤ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯀꯥꯞꯀꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯈꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯘꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯪꯈꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯪꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ ꯄ꯭ꯔꯦꯝꯅ ꯔꯘꯨꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯌꯥꯎꯗꯅ ꯆꯠꯂꯤꯕꯗꯨ ꯁꯤꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯤꯒꯨꯝꯕ ꯑꯁꯨꯝꯅ ꯑꯩ ꯃꯤ ꯑꯃ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯤꯕ ꯇꯥꯔꯒꯁꯨ ꯃꯁꯤꯅ ꯍꯦꯟꯅ ꯃꯥꯂꯇꯤꯅ ꯍꯔꯥꯎꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯁꯨꯁꯥꯏꯗ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤꯅ ꯁꯤꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯦꯝꯗ ꯍꯥꯏꯔꯛꯈꯤ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯄ꯭ꯔꯦꯝꯅ ꯔꯘꯨꯕꯨ ꯊꯤꯡꯕ ꯉꯝꯈꯤꯗꯦ ꯔꯘꯨꯁꯨ ꯃꯍꯥꯛꯁꯨ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯗ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯑꯁꯦꯡꯕ ꯅꯣꯡꯃꯩ ꯅꯠꯇꯦ ꯑꯗꯨꯒ ꯃꯗꯨꯗꯤ ꯃꯔꯨꯁꯨ ꯆꯠꯇꯕ ꯅꯣꯡꯃꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤꯅ ꯅꯣꯡꯃꯩ ꯑꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃꯩꯁꯨ ꯍꯨꯟꯗꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯒꯦꯝ ꯌꯥꯝꯅ ꯁꯥꯟꯅꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯁꯤꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯔꯘꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯔꯘꯨꯗ ꯅꯣꯡꯃꯩ ꯑꯅꯤꯔꯛ ꯀꯥꯞꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯔꯘꯨ ꯂꯦꯛꯊꯗꯨꯅ ꯇꯥꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯃꯥꯟꯗꯣ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯏ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯃꯨꯟꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯂꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯁꯤꯗ ꯔꯘꯨ ꯑꯃꯁꯨꯡ ꯃꯥꯜꯇꯤ ꯑꯁꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯥꯎꯕ ꯈꯪꯅꯔꯛꯏ ꯔꯘꯨꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯄꯅꯤ ꯃꯈꯣꯏꯅꯤ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯕꯥꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯇꯝꯗ ꯃꯥꯜꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅꯨꯄꯥ ꯑꯁꯤ ꯀ꯭ꯂꯥꯁ 12 ꯇꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯅꯨꯄꯥꯗꯨꯒ ꯃꯄꯥꯒ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯆꯍꯤ 17 ꯃꯨꯛꯇ ꯁꯨꯗ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯄꯥ ꯑꯃꯁꯨꯡ ꯃꯄꯥꯅꯨꯄꯥꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯗ ꯇꯝꯂꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯘꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯆꯦꯒꯤ ꯏꯄꯥꯟ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯔꯘꯨꯅ ꯃꯆꯦ ꯑꯗꯨꯗꯒꯤ ꯄꯥꯝꯒꯦ ꯍꯥꯏꯗꯨꯅ ꯂꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯆꯦ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯤꯔꯝꯗꯦ ꯑꯃꯁꯨꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯥꯜꯇꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯆꯦ ꯑꯗꯨꯗꯒꯤ ꯂꯧꯔꯒ ꯃꯍꯥꯛꯅ ꯔꯘꯨꯗ ꯁꯤꯟꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯔꯘꯨꯒꯤ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯖꯕ ꯃꯇꯝꯗ ꯃꯥꯜꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯃꯥꯜꯇꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯆꯥꯅ ꯐꯣꯟ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯦꯁꯤꯗ ꯍꯩꯖꯤꯜꯂꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯖꯕ ꯐꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯚꯤꯗꯤꯑꯣ ꯂꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ
ꯃꯗꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯤꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯔꯘꯨ ꯅꯠꯇ꯭ꯔꯥ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯂꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯔꯘꯨꯗꯤ ꯑꯣꯏꯔꯝꯃꯣꯏꯗ, ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯄꯣꯁ ꯑꯗꯨ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯂꯧꯕ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯝꯕ ꯇꯥꯏ, ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯔꯘꯨ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯇꯧꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯏꯔꯥꯡ ꯑꯃ ꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯂꯇꯤꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ꯫ ꯃꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯔꯘꯨ ꯑꯃꯁꯨꯡ ꯃꯥꯂꯇꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯇꯤꯅ ꯔꯘꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯤ, ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯃꯥꯏꯗ ꯑꯦꯁꯤꯗ ꯍꯩꯖꯜꯂꯦ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯐꯤꯚꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩ ꯑꯃꯁꯨꯡ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪꯗꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ, ꯑꯩꯗꯤ ꯏꯟꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯅꯤ, ꯑꯗꯨ ꯇꯥꯔꯒꯗꯤ ꯈꯜꯂꯨꯗꯅ ꯑꯩꯅ ꯍꯦꯟꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯥꯂꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯔꯘꯨꯕꯨ ꯅꯨꯡꯁꯤꯈꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯃꯑꯣꯡ ꯑꯃꯁꯨꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯈꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯘꯨꯗ ꯉꯥꯎꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯘꯨꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯑꯋꯥꯕ ꯇꯥꯕ ꯇꯥꯔꯒꯁꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯔꯘꯨꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯔꯘꯨ ꯑꯁꯤ ꯍꯧꯖꯤꯛ ꯅꯥꯕ ꯐꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯃꯥꯏꯅ ꯀꯝꯗꯧꯅ ꯅꯥꯕ ꯐꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯂꯇꯤꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯍꯥꯡꯕ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯍꯥꯡꯕꯁꯤꯡ ꯑꯗꯨ ꯅꯪ ꯂꯥꯛꯄꯗꯒꯤ ꯂꯣꯏꯅ ꯃꯦꯟꯁꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯅꯥꯕ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯁꯣꯛꯄ ꯑꯃ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒꯅꯤ꯫ ꯌꯦꯡꯉꯨ, ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯁꯣꯛꯇꯨꯅ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯤ, ꯃꯗꯨꯀꯥꯟꯗ ꯃꯍꯥꯛ ꯑꯅꯥꯕ ꯑꯁꯤ ꯅꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯥꯕ ꯐꯔꯦ꯫ ꯃꯗꯨꯗ ꯃꯥꯂꯇꯤꯅ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨꯗ ꯃꯥꯂꯇꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯦꯡꯉꯨ, ꯔꯘꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯍꯥꯛꯁꯨ ꯅꯣꯔꯃꯦꯜ ꯑꯣꯏꯕꯒꯤꯅꯤ, ꯃꯐꯝ ꯑꯗꯨꯗ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯗꯤꯂꯨꯖꯟ ꯑꯁꯤ ꯅꯥꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯉꯝꯒꯗꯕꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯅꯥꯕ ꯐꯔꯦ, ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯤ ꯐꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯂꯇꯤꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯅ ꯇꯥꯏꯌꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯘꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ, ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯈꯤꯕ ꯔꯘꯨ ꯑꯗꯨꯗꯤ ꯃꯤ ꯀꯌꯥꯃꯔꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯥꯕ ꯐꯔꯕꯅꯤꯅ ꯃꯍꯥꯛ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯄꯥꯡꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯔꯘꯨꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯅꯥ ꯑꯗꯨ ꯑꯃꯨꯛ ꯍꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯔꯘꯨꯕꯨ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯇꯥꯕꯗꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯥꯂꯇꯤꯁꯨ ꯔꯘꯨꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯉꯥꯎꯆꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯂꯇꯤꯕꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯂꯤꯕꯁꯤ ꯔꯘꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯤ ꯀꯌꯥꯃꯔꯨꯝꯕꯨ ꯀꯜꯂꯝꯕ ꯌꯥꯏ ꯑꯃꯁꯨꯡ ꯃꯤ ꯀꯌꯥꯃꯔꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯝꯕ ꯌꯥꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯁꯨꯝꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯣꯡꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯔꯘꯨꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯄ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯒꯤꯗꯤ ꯔꯘꯨꯁꯨ ꯃꯐꯝ ꯆꯠꯇꯨꯅ ꯃꯥꯂꯇꯤꯕꯨ ꯊꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯈꯤ꯫ ꯃꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯇꯤꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯈꯤ, ꯍꯥꯏꯕꯗꯤ ꯚꯣꯏꯁ ꯃꯦꯁꯦꯖꯅꯤ꯫ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯔꯘꯨ ꯑꯩꯒ ꯅꯪꯒ उनꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕ ꯔꯘꯨ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯅꯨꯡꯁꯤꯈꯤꯕ ꯔꯘꯨ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤ ꯔꯘꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯕꯗꯨꯗ ꯂꯥꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯔꯘꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯦꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯖꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯁꯤꯔꯕꯅꯤ, ꯑꯗꯨꯒ ꯄ꯭ꯔꯦꯝꯁꯨ ꯃꯍꯥꯛꯅ ꯁꯤꯕ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯇꯧꯕꯇꯕꯨ ꯄ꯭ꯔꯦꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪ ꯁꯤꯗ꯭ꯔꯤ, ꯀꯔꯤꯒꯤꯗꯃꯛꯇ ꯑꯉꯥꯎ ꯑꯐꯩꯒꯤ ꯊꯕꯛ ꯇꯧꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯒꯤ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯀꯟꯕꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯣꯛꯇꯔꯁꯤꯡ ꯑꯃꯁꯨꯡ NIAꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯣꯛꯇꯔꯅ ꯃꯍꯥꯛꯄꯨ ꯗꯤꯁꯆꯥꯔꯖ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫
ꯃꯗꯒꯤꯗꯤ ꯄ꯭ꯔꯦꯝꯕꯨ ꯃꯆꯥꯅꯨꯄꯥꯅ ꯀꯧꯊꯣꯛꯂꯗꯨꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯕꯥ ꯃꯍꯥꯛꯒꯁꯤ ꯑꯩꯈꯣꯏꯅ ꯃꯤꯁꯟꯗ ꯊꯥꯖꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯁꯤ ꯁꯤꯟꯗꯤꯀꯦꯠ ꯃꯦꯝꯕꯔꯗꯒꯤ ꯍꯦꯟꯗꯣꯛꯂꯗꯨꯅ ꯌꯥꯝꯅ ꯑꯐꯥꯎꯕ ꯑꯆꯧ ꯑꯁꯥꯡ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯤꯟꯗꯤꯀꯦꯠ ꯃꯦꯝꯕꯔ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯂꯣꯏꯅ ꯗꯤꯂꯤꯚꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯚꯤꯔꯥꯠ ꯑꯃꯁꯨꯡ ꯆꯤꯔꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁ꯭ꯄꯥꯏ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯝꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯇꯧꯗꯣꯔꯤꯕ ꯃꯤꯁꯟ ꯑꯗꯨ ꯈꯔ ꯉꯟꯅ ꯇꯧꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄ꯭ꯔꯦꯝꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯧꯁꯤꯜꯂꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯊꯥꯗꯣꯛꯂꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯈꯔ ꯉꯟꯅ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯄ꯭ꯔꯦꯝꯅ ꯔꯘꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯀꯔ ꯑꯃ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯐꯥꯌꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯦꯛꯁꯤꯗꯦꯟ ꯃꯥꯜꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯖꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯚꯤꯔꯥꯠ ꯑꯃꯁꯨꯡ ꯆꯤꯔꯥꯛꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯐ꯭ꯔꯥꯏꯗꯦꯗ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ NIAꯗꯒꯤ ꯁ꯭ꯄꯥꯏ ꯑꯃ ꯐꯣꯟ ꯇꯧꯔꯛꯈꯤ ꯍꯥꯏꯕꯗꯤ ꯚꯤꯔꯥꯠ ꯑꯃꯁꯨꯡ ꯆꯤꯔꯥꯛꯀꯤ ꯃꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯎ ꯂꯣꯏꯅ ꯐꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ NIAꯒꯤ ꯅꯈꯣꯏꯗ ꯁ꯭ꯄꯥꯏ ꯑꯅꯤ ꯑꯃ ꯌꯥꯎꯔꯤ ꯃꯈꯣꯏ ꯑꯁꯤ ꯕꯤꯍꯥꯔ ꯄꯨꯂꯤꯁꯇꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯆꯤꯔꯥꯛꯅ ꯂꯣꯏꯅ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯄꯥꯎꯃꯤ ꯌꯥꯎꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯪꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯚꯤꯔꯥꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯄꯥꯎꯃꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯈꯪꯅ ꯊꯣꯛꯂꯛꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯅꯣꯡꯃꯩꯅ ꯂꯣꯏꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯀꯅꯤ ꯅꯈꯣꯏ ꯁꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯥꯡꯖꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ NIAꯒꯤ ꯁ꯭ꯄꯥꯏ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁ꯭ꯄꯥꯏ ꯑꯗꯨ ꯑꯩꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯄꯥꯏ ꯑꯗꯨꯅ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯒꯦꯡ ꯃꯦꯝꯕꯔ ꯑꯃꯗ ꯈꯨꯗꯣꯝ ꯊꯤꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ NIAꯒꯤ ꯁ꯭ꯄꯥꯏ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯒꯦꯡ ꯃꯦꯝꯕꯔ ꯑꯗꯨꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯒꯦꯡ ꯑꯗꯨꯗ NIAꯒꯤ ꯁ꯭ꯄꯥꯏ ꯑꯃꯗꯤ ꯂꯩꯔꯤ ꯃꯗꯨꯒꯤꯗꯤ ꯆꯤꯔꯥꯛ ꯑꯃꯁꯨꯡ ꯕꯤꯔꯥꯛ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯊꯥꯗꯣꯛꯂꯔꯣꯏ ꯍꯌꯦꯡꯃꯛ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ NIAꯒꯤ ꯁ꯭ꯄꯥꯏꯗꯨꯅ ꯄ꯭ꯔꯦꯝꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏ ꯅꯝꯕꯔ 1 ꯑꯗꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯐ꯭ꯔꯥꯏꯗꯦꯗ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯍꯌꯦꯡꯃꯛ ꯑꯣꯏꯅ ꯊꯥꯗꯣꯛꯂꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ NIAꯗꯁꯨ ꯚꯤꯔꯥꯠ ꯑꯃꯁꯨꯡ ꯆꯤꯔꯥꯛꯀꯤ ꯄꯥꯎꯃꯤ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏ ꯅꯝꯕꯔ 1 ꯁꯤꯔꯤꯕꯁꯤꯁꯨ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇꯒꯤ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯘꯨꯁꯨ ꯃꯤꯁꯟ ꯆꯪꯒꯗꯕꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯑꯗꯨꯗ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯃꯝꯃꯤ ꯑꯃꯁꯨꯡ ꯄ꯭ꯔꯦꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯤꯁꯟ ꯑꯁꯤ ꯆꯪꯕ ꯃꯇꯝꯗ ꯅꯪꯕꯨ ꯀꯟꯒꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤꯡꯅ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤꯗꯤ ꯂꯩꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗꯁꯨ ꯁ꯭ꯄꯥꯏ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯉꯒ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯪꯕꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯚꯤꯔꯥꯠꯅ ꯆꯤꯔꯥꯛꯄꯨ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯗ ꯆꯠꯂꯒ ꯂꯩꯔꯨꯔꯣ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯨ ꯑꯩ ꯍꯌꯦꯡ ꯊꯥꯔꯛꯂꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯅꯪ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯈꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯆꯤꯔꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ NIAꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯎꯃꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯁꯤ ꯃꯤꯁꯟ ꯑꯁꯤꯅ ꯍꯦꯟꯅ ꯂꯨꯕꯅꯤꯅ ꯍꯧꯖꯤꯛꯃꯛꯇꯤ ꯈꯟꯗꯣꯛꯂꯔꯣꯏ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯁꯤꯟꯈꯤ ꯃꯤꯁꯟꯗꯤ ꯐ꯭ꯔꯥꯏꯗꯦꯗ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯐ꯭ꯔꯥꯏꯗꯦꯒꯤ ꯊꯕꯛ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯎꯃꯤꯗꯨꯁꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯤꯁꯟ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯔꯘꯨꯗ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒ ꯉꯁꯤ ꯑꯩꯒ ꯊꯦꯡꯅꯔꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯅ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯜꯇꯤꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯤꯔꯤꯕꯁꯤꯁꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯅꯤꯡꯉꯝꯗꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯥꯜꯇꯤꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥꯅꯨꯄꯥꯗꯨꯁꯨ ꯃꯁꯤꯒꯨꯝꯕ ꯅꯣꯡꯃꯩꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯇ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯅ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯃꯤ ꯀꯌꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯃꯥꯡꯂꯗꯨꯅ ꯀꯟꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯥꯜꯇꯤꯗ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯦꯝꯗ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯘꯨꯁꯨ ꯐꯦꯛꯇꯔꯤꯗꯨꯗ ꯂꯥꯛꯈꯤ ꯐꯦꯛꯇꯔꯤꯗꯨꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯗꯦꯟꯁꯤꯌꯦꯜꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯍꯦꯀꯔꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯗꯇꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯔꯚꯔ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯍꯥꯛ ꯐꯦꯛꯇꯔꯤꯗꯨꯗ ꯆꯪꯉꯛꯈꯤ ꯐꯦꯛꯇꯔꯤꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯁꯨꯇꯤ ꯊꯥꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ
ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯦꯛꯇꯔꯤꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯆꯤꯔꯥꯛꯁꯨ ꯕꯤꯁ ꯍꯥꯎꯁ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯒ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯐꯦꯛꯇꯔꯤꯗꯨꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯃꯤ ꯃꯁꯤꯡꯁꯤꯡ ꯑꯗꯨꯒ ꯉꯁꯥꯏ ꯑꯌꯨꯛꯇ ꯆꯪꯉꯛꯄ ꯃꯤ ꯃꯁꯤꯡꯁꯤꯡ ꯑꯗꯨꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯑꯃ ꯆꯦꯟꯅꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯕꯤꯔꯥꯠꯇ ꯇꯝꯈꯤ ꯇꯧꯕꯇꯕꯨ ꯕꯤꯔꯥꯠꯇꯤ ꯁꯣꯝ ꯅꯥꯀꯟꯗ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯑꯃ ꯐꯦꯛꯇꯔꯤꯗꯨꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯐꯦꯛꯇꯔꯤꯗꯨꯒꯤ ꯃꯩ ꯊꯥꯜꯂꯗꯨꯅ ꯀꯅꯥꯅꯣ ꯂꯣꯠꯂꯤꯕꯁꯤ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯔꯘꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯃꯁꯨꯡ ꯃꯩ ꯉꯥꯜꯂꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯇꯣꯛꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯦ ꯃꯗꯨꯒꯤ ꯕꯤꯔꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯥꯔꯤꯒꯤ ꯀꯟꯇꯦꯅꯔꯁꯤꯡ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ NIAꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯥꯜꯇꯤ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯔꯘꯨꯕꯨ ꯍꯪꯂꯝꯃꯤ ꯔꯘꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯨꯁꯥꯏꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯅꯝꯂꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯗꯨꯅ ꯃꯍꯥꯛꯁꯨ ꯔꯘꯨꯁꯤ ꯀꯗꯥꯏꯗ ꯑꯦꯗꯃꯤꯠ ꯇꯧꯔꯤꯕꯅꯣ ꯍꯪꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯍꯪꯕ ꯃꯇꯝꯗ NIAꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯥꯜꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯗ ꯇꯝꯂꯝꯃꯤ ꯑꯃꯁꯨꯡ ꯄ꯭ꯔꯦꯝꯗ ꯃꯥꯅ ꯔꯘꯨꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯗꯤ ꯃꯍꯥꯛꯅ ꯃꯤꯁꯟ ꯑꯃ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯃꯤꯁꯟ ꯑꯗꯨꯗꯤ ꯃꯍꯥꯛ ꯁꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯜꯇꯤꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯛꯈꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁꯨꯝ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯂꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯚꯤꯔꯥꯠꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯐꯪꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯆꯩꯅꯕ ꯊꯣꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯔꯘꯨꯅ ꯇꯞꯇꯥꯅ ꯐꯨꯊꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯥꯠ ꯂꯥꯛꯇꯨꯅ ꯔꯘꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯔꯘꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯥꯠꯅ ꯑꯍꯥꯟꯕꯗꯗꯤ ꯔꯘꯨꯕꯨ ꯂꯥꯛꯆꯔꯝꯃꯤ ꯇꯧꯕꯇꯕꯨ ꯕꯤꯔꯥꯠꯅ ꯄꯥꯏꯞꯂꯥꯏꯟ ꯑꯗꯨꯗ ꯕꯤꯔꯥꯠꯅ ꯀꯤꯟꯅ ꯊꯤꯟꯗꯠꯂꯨꯕꯗꯒꯤ ꯒ꯭ꯌꯥꯁ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯥꯠꯁꯨ ꯒ꯭ꯌꯥꯁꯁꯤꯡ ꯑꯗꯨ ꯁꯣꯔ ꯍꯣꯟꯖꯤꯟꯕꯗꯒꯤ ꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯔꯘꯨꯅ ꯕꯤꯔꯥꯠꯀꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯥꯅ ꯄ꯭ꯔꯦꯝꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯈꯣꯏꯅꯗꯤ ꯕꯤꯔꯥꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯦꯝ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯔꯝꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯖꯥꯠ ꯊꯤꯕ ꯅꯨꯄꯥ ꯑꯃ ꯔꯘꯨꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄꯒ ꯊꯥꯔꯛꯈꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯕꯤꯔꯥꯠ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯕꯤꯔꯥꯠ ꯑꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯅꯤ ꯅꯣꯡꯃꯩꯒꯤ ꯋꯥꯔꯤ ꯊꯝꯈ꯭ꯔꯣ ꯌꯥꯔꯦ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯕꯤꯔꯥꯠꯀꯤ ꯐꯣꯟꯗ ꯆꯤꯔꯥꯛꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯐꯣꯟ ꯑꯗꯨ ꯔꯘꯨꯅ ꯄꯥꯏꯈꯠꯂꯝꯃꯤ ꯃꯗꯨꯒꯤ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯔꯘꯨ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯘꯨꯅ ꯕꯤꯔꯥꯠꯀꯤ ꯃꯐꯝ ꯑꯁꯤꯗ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯤꯔꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯆꯤꯔꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯊꯝꯃꯤ ꯑꯃꯁꯨꯡ ꯄ꯭ꯔꯦꯝꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ ꯃꯗꯨꯒꯤꯗꯤ ꯇꯟꯖꯥꯗꯨꯗ ꯆꯤꯔꯥꯛꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯟꯐꯔꯦꯟꯁ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯟꯐꯔꯦꯟꯁꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯦꯝꯅ ꯕꯤꯔꯥꯠꯄꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯆꯤꯔꯥꯛꯅ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯁꯥꯟꯇꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯁꯤꯍꯟꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯅ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯁꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯃꯥꯜꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯕꯨ ꯃꯥꯜꯇꯤꯅ ꯃꯐꯝ ꯑꯁꯤꯗ ꯊꯤꯕ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯍꯥꯟꯕꯗꯗꯤ ꯔꯘꯨꯗ ꯊꯥꯖꯔꯝꯗꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯆꯤꯔꯥꯛꯅ ꯀꯅꯥꯅꯣ ꯃꯥꯜꯇꯤ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤꯗꯤ ꯐꯣꯟ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯥꯜꯇꯤꯗ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯜꯇꯤꯗ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯔꯘꯨꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯁꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯅꯪꯕꯨ ꯎꯅꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯩꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯗꯕꯤꯗ ꯂꯥꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯥꯜꯇꯤꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯅꯪꯁꯤꯕꯨ ꯉꯥꯎꯕ꯭ꯔꯣ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ ꯅꯊꯟꯇ ꯁꯤꯕ ꯆꯠꯆꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯑꯩꯅ ꯑꯃꯨꯛ ꯉꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯐꯣꯟ ꯑꯗꯨ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯤꯔꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯣꯏ ꯅꯈꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯕꯤꯔꯥꯠ ꯑꯗꯨꯕꯨ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯖꯔꯤꯕꯤ ꯃꯥꯜꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯑꯩꯅ ꯃꯀꯛ ꯀꯛꯑꯗꯨꯅ ꯁꯥ ꯉꯥꯗ ꯄꯤꯖꯊꯣꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯗꯤ ꯃꯍꯥꯛꯀꯤ ꯗꯤꯂꯨꯖꯟ ꯑꯗꯨ ꯑꯃꯨꯛ ꯇ꯭ꯔꯤꯒꯔ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯆꯤꯔꯥꯛꯅ ꯑꯃꯨꯛ ꯅꯪꯒꯤ ꯃꯥꯜꯇꯤꯗꯨ ꯑꯩꯅ ꯃꯀꯛ ꯀꯛꯑ ꯍꯥꯠꯇꯣꯛꯑꯒ ꯁꯥꯗ ꯄꯤꯖꯊꯣꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯕꯤꯔꯥꯠꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯈꯤ ꯕꯤꯔꯥꯠ ꯍꯥꯠꯇꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯤꯔꯥꯛꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯑꯃꯁꯨꯡ ꯔꯘꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯊꯧꯅꯥ ꯂꯩꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯊꯦꯡꯉꯒ ꯌꯦꯡꯉꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ NIAꯒꯤ ꯗꯥꯔꯛ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯎꯕ ꯐꯪꯏ
ꯃꯁꯤ ꯖꯪꯒꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯥꯕ ꯖꯒꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯔꯘꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯈꯤꯇꯪ ꯁꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯦꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯀꯟꯕꯤꯌꯨ ꯑꯩ ꯍꯤꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯥꯂꯇꯤꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯁꯤꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯂꯇꯤ ꯂꯥꯛꯑꯕꯅꯤꯅ ꯃꯍꯥꯛ ꯍꯤꯡꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯝꯃꯤ ꯃꯥꯂꯇꯤꯕꯨ ꯁꯦꯐ ꯍꯥꯎꯁ ꯑꯗꯨꯗ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯥꯂꯇꯤ ꯃꯐꯝ ꯑꯗꯨ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤꯒꯤ ꯆꯥ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯝꯕ ꯆꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯃꯍꯥꯛꯇꯤ ꯆꯥ ꯑꯉꯥꯡꯕ ꯊꯛꯄꯅꯤ ꯑꯉꯧꯕ ꯊꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯔꯘꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯃꯟꯗꯅ ꯑꯩ ꯀꯣꯛꯀꯁꯦ ꯉꯥꯎꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯇꯤꯅ ꯃꯍꯥꯛꯄꯨ ꯅꯊꯟꯇ ꯁꯤꯖꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯘꯨꯁꯨ ꯏꯀꯥꯏꯖꯔꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯖꯕꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯐꯨꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯐꯨꯅꯕ ꯌꯥꯕ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤ ꯑꯃꯨꯛ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪ ꯑꯁꯤ ꯑꯐꯕ ꯋꯥꯏꯐ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯋꯥꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥꯂꯇꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯘꯨꯅ ꯑꯩꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯂ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯅꯪ ꯃꯇꯝ ꯆꯥꯅ ꯆꯥꯒꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯗꯤ ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯍꯤꯗꯥꯛ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯥꯂꯇꯤꯅ ꯑꯉꯥꯎꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯗꯤ ꯃꯁꯥꯒꯤ ꯉꯥꯎꯖꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯉꯥꯎꯕ ꯍꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯂꯇꯤꯅ ꯑꯗꯨꯝꯅ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯀꯣꯏꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯦꯖꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯥꯏꯒꯟꯕ ꯋꯥꯍꯩꯅꯤ ꯃꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯔꯘꯨꯗ ꯁꯦꯡꯗꯣꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯥꯂꯇꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯁꯨꯞꯅꯇꯒꯤ ꯊꯥ ꯑꯅꯤ ꯈꯛꯇꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ NIAꯒꯤ ꯑꯣꯐꯤꯁꯇꯒ ꯂꯩꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯖꯒꯥꯅꯣ ꯏꯃꯝ ꯍꯦꯛꯃꯝꯃꯗꯅ ꯖꯪꯒꯜꯒꯤ ꯃꯌꯥꯏꯗ ꯍꯦꯛ ꯁꯥꯗꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯗꯨꯗ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ NIAꯒꯤ ꯗꯥꯔꯛ ꯍꯥꯎꯁꯅꯤ ꯃꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯏ ꯑꯗꯨꯒ ꯅꯪꯅ ꯑꯩꯅ ꯀꯌꯥꯝ ꯁꯥꯊꯤꯕ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯈꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯤ ꯀꯧꯔꯛꯀꯦ ꯇꯥꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯀꯧꯁꯤꯜꯂꯛꯈꯤ ꯃꯤ ꯑꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯁ꯭ꯀꯨꯜꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁ꯭ꯀꯨꯜꯗ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ 2 ꯆꯥꯕꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯥꯂꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯗꯨꯗꯗꯤ ꯀꯅꯥꯝꯇꯅ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯗꯦꯗ ꯑꯗꯨꯒ ꯑꯁꯣꯛ ꯑꯄꯟꯁꯨ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯇꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯐ꯭ꯌꯨꯆꯔꯗꯨ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯂꯣꯠꯈꯤꯕꯅꯤ ꯌꯦꯡꯉꯨꯇꯨ ꯅꯣꯡꯃꯩ ꯃꯔꯨ ꯃꯈꯨꯟꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯨꯔꯤꯠ ꯑꯗꯨ ꯆꯤꯡꯈꯠꯂꯗꯨꯅ ꯃꯥꯂꯇꯤꯗ ꯎꯠꯂꯝꯃꯤ ꯑꯩꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯛꯄꯗ ꯈꯣꯡꯒ ꯇꯦꯛꯇꯅ ꯈꯣꯡ ꯑꯁꯤ ꯌꯣꯠꯐꯝ ꯂꯩꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤ ꯈꯟꯈꯤꯕꯅꯣ ꯈꯪꯗꯦꯗ ꯑꯗꯨꯕꯨ ꯐꯔꯦ ꯍꯧꯖꯤꯛ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯂꯣꯏꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯥꯔꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯂꯇꯤꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯤꯊꯔꯛꯈꯤ ꯅꯪ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯥꯔꯛ ꯍꯥꯎꯁ ꯑꯗꯨꯗ ꯍꯧꯖꯤꯛ ꯕꯤꯔꯥꯠꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯎꯕ ꯐꯪꯏ ꯃꯗꯨꯗꯤ ꯃꯥꯅ ꯕꯤꯔꯥꯠꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯂꯕ ꯃꯇꯨꯡꯗ ꯕꯤꯔꯥꯠꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯣꯔ ꯍꯣꯟꯗꯨꯅ ꯈꯞ ꯆꯤꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗꯤꯂꯨꯖꯟꯒꯤ ꯂꯥꯏꯅꯥ ꯑꯗꯨ ꯍꯧꯔꯛꯇꯨꯅ ꯃꯍꯥꯛꯅ ꯕꯤꯔꯥꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅꯤ ꯈꯜꯂꯗꯨꯅ ꯕꯤꯔꯥꯠꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯣꯔꯗꯨꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ NIAꯅ ꯃꯍꯥꯛꯄꯨ ꯂꯥꯏꯐ ꯁꯄꯣꯔꯠ ꯄꯤꯔꯗꯨꯅ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯝꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯕꯤꯔꯥꯠ ꯑꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯇꯥꯔꯒꯗꯤ ꯃꯦꯗꯤꯌꯥꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯧꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯦꯝꯕꯔꯁꯤꯡꯗꯁꯨ ꯄꯥꯎ ꯑꯁꯤ ꯄꯤꯔꯗꯨꯅ ꯅꯥꯇꯩ ꯑꯃ ꯆꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯁꯤ ꯑꯗꯨꯃꯛ ꯂꯣꯠꯁꯤ ꯑꯗꯨꯒ ꯕꯤꯔꯥꯠꯅ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯕꯤꯔꯥꯠ ꯅꯠꯇꯅ ꯀꯅꯥꯝꯇꯅ ꯈꯪꯗꯦ ꯆꯤꯔꯥꯛꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯁꯟꯗꯤꯞꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯄꯥꯎꯃꯤ ꯌꯥꯎꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯕꯨ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯅꯧꯕ ꯃꯤ ꯂꯧꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯕꯤꯔꯥꯠ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯣꯏꯅ ꯈꯪꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ 2ꯗ ꯄꯤꯌꯨ ꯑꯗꯨꯒ ꯑꯩ ꯃꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯔꯥꯠꯀꯤ ꯃꯤ ꯑꯣꯏꯔꯤꯕ NIAꯒꯤ ꯁꯨꯗꯔꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯕꯤꯔꯥꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯥꯕ ꯇꯥꯔꯒꯗꯤ ꯅꯈꯣꯡ ꯑꯗꯨ ꯂꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯕꯤꯔꯥꯠ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯐꯣꯟꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯧꯈ꯭ꯔꯕꯅꯤꯅ ꯄꯥꯎ ꯑꯁꯤ ꯑꯃꯠꯇ ꯄꯤꯕ ꯌꯥꯈꯤꯗꯕꯅꯤ ꯑꯃꯁꯨꯡ
ꯀꯅꯥꯝꯇꯗ ꯃꯈꯣꯏꯅ ꯐꯣꯟꯒꯤ ꯑꯦꯛꯁꯦꯁ ꯑꯁꯤ ꯄꯤꯗꯕꯅ ꯕꯤꯔꯥꯠ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯀꯅꯥꯝꯇꯗ ꯄꯤꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯦꯝꯁꯨ ꯀꯃꯤꯁꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯁꯔꯆ ꯄꯥꯔꯇꯤ ꯀꯌꯥꯃꯔꯣꯝꯅ ꯀꯟꯇꯦꯅꯔ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯤꯔꯥꯠꯁꯤ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯆꯤꯔꯥꯡꯅꯁꯨ ꯈꯪꯉꯕꯅꯤꯅ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯕꯤꯔꯥꯠꯀꯤꯗꯃꯛꯇ ꯆꯤꯔꯥꯡꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯎꯕ ꯀꯠꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅꯗꯤ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯟꯗꯤꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯔꯘꯨ ꯑꯃꯁꯨꯡ ꯃꯥꯂꯇꯤꯁꯤ ꯗꯥꯛ ꯍꯥꯎꯁꯇ ꯊꯝꯕꯅꯤꯅ ꯃꯈꯣꯏꯅꯗꯤ ꯀꯩꯁꯨ ꯊꯤꯕ ꯐꯪꯉꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯆꯤꯔꯥꯡꯅ ꯃꯥꯂꯇꯤꯕꯨ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯥꯠ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒ NIAꯒꯤ ꯑꯣꯐꯤꯁꯇ ꯊꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯅ ꯃꯈꯣꯏ ꯂꯩꯕ ꯇꯥꯔꯒꯗꯤ ꯆꯤꯔꯥꯡꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ NIAꯒꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯟꯗꯤꯞꯅꯗꯤ ꯃꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯃꯤ 6 ꯑꯩꯈꯣꯏꯒꯤ ꯃꯤ 19 ꯁꯤꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯈꯟꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯔꯤꯕꯁꯤ ꯕꯤꯔꯥꯠꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯀꯃꯤꯁꯅꯔ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯒꯦꯡꯁꯇꯔ ꯑꯗꯨꯒ ꯃꯥꯟꯅꯔꯦ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯆꯤꯔꯥꯡꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ NIAꯒꯤ ꯑꯣꯐꯤꯁꯇ ꯃꯈꯣꯏꯅꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯆꯤꯔꯥꯡꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯣꯡꯃꯩꯗꯨ ꯀꯗꯥꯏꯗ ꯊꯝꯕꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯕꯤꯔꯥꯠꯀꯤ ꯕꯣꯗꯤꯁꯨ ꯐꯪꯗꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤꯅꯗꯤ ꯔꯘꯨ ꯑꯃꯁꯨꯡ ꯃꯥꯂꯇꯤꯁꯤ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯇꯨꯅ ꯊꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ NIAꯒꯤ ꯑꯣꯐꯤꯁꯇ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ NIAꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏꯗꯨꯅꯁꯨ ꯄꯥꯎ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯘꯨꯅ ꯃꯥꯂꯇꯤꯕꯨ ꯕꯤꯔꯥꯠꯄꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯄꯣꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯔꯘꯨꯗꯁꯨ ID ꯑꯃ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯈꯤ ꯃꯗꯨꯒꯤꯗꯤ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯅ ꯐꯥꯗꯨꯅ ꯄꯣꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯨ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯇꯦꯠ 4ꯒꯤ ꯄꯨꯂꯤꯁꯅ ꯊꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯑꯩꯅ ꯐꯥꯗꯨꯅ ꯄꯣꯔꯛꯂꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯂꯇꯤꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯦꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯂꯇꯤꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯥꯂꯇꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦ ꯍꯥꯏꯗꯨꯅꯕꯨ ꯅꯪꯒꯤ ꯊꯋꯥꯏꯗꯨ ꯃꯥꯡꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯇꯨꯡꯗ ꯁꯨꯝ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯘꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯅꯪꯅ ꯄꯥꯝꯂꯤꯕ ꯔꯘꯨ ꯑꯗꯨ ꯑꯣꯏꯔꯅꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯂꯇꯤꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯦꯝ ꯑꯃꯁꯨꯡ ꯁꯟꯗꯤꯞ ꯑꯗꯨꯁꯨ ꯗꯥꯛ ꯍꯥꯎꯁ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯄ꯭ꯔꯦꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯂꯇꯤꯒ ꯎꯅꯔꯝꯃꯤ ꯑꯃꯁꯨꯡ NIA ꯑꯣꯐꯤꯁꯇ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯥꯂꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁꯨꯛ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤ NIA ꯑꯣꯐꯤꯁꯇ ꯆꯠꯇꯣꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯉꯣꯟꯗ ꯑꯣꯏꯗꯕꯗꯤ ꯉꯥꯡꯉꯣꯏ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯆꯤꯔꯥꯡꯅ ꯅꯈꯣꯏꯅꯤꯁꯤ ꯂꯩ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅꯤ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯔꯥꯠ ꯐꯪꯈꯤꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯃꯥꯂꯇꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯒꯦꯡꯁꯇꯔ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯒꯤ ꯊꯋꯥꯏꯒ ꯀꯅꯥꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯦꯟꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯃꯔꯨ ꯑꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯐꯥꯗꯕ ꯌꯥꯗꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯨꯠꯂꯥꯏꯅꯤ ꯑꯗꯨꯒ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯥꯎꯗꯕ ꯇꯥꯔꯒꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯥꯂꯇꯤꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯒꯤ ꯕꯕꯥꯒ ꯏꯄ꯭ꯋꯥꯅꯨꯄꯥꯒꯗꯨꯁꯨ ꯆꯍꯤ 13 ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯀꯥꯞꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯈꯜꯂꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯀꯅꯥꯅ ꯅꯣꯡꯃꯩ ꯄꯤꯔꯛꯈꯤꯕꯅꯣ ꯃꯗꯨꯒꯤ ꯄ꯭ꯔꯦꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ 2 ꯈꯛꯇꯪ ꯆꯠꯊꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯃꯁꯨꯡ ꯂꯣꯠꯇꯨꯅ ꯂꯩꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯤꯔꯥꯛꯁꯤ ꯐꯥꯕ ꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯕꯤꯔꯥꯠ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯣꯛꯂꯛꯄ ꯌꯥꯔꯒꯅꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯂꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯔꯘꯨꯅ ꯑꯩ ꯑꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯂꯩꯕ ꯑꯁꯤ ꯎꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯔꯤꯛꯁ ꯂꯩ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯦꯝꯅ ꯃꯥꯂꯇꯤꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯘꯨ ꯑꯃꯁꯨꯡ ꯃꯥꯂꯇꯤꯕꯨ NIA ꯑꯣꯐꯤꯁꯇ ꯍꯣꯡꯗꯣꯛꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗꯅ NIAꯒꯤ ꯑꯣꯐꯤꯁꯇ ꯌꯥꯎꯔꯤꯕ ꯄꯥꯎꯃꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯁꯟꯗꯤꯞꯅ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ NIAꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯔꯥꯛꯀꯤ ꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ NIAꯒꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯄꯥꯎ ꯇꯝꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯤꯔꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ NIAꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯂꯇꯤꯅ ꯔꯘꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯅꯪꯒꯤ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯗꯥꯛ ꯍꯥꯎꯁ ꯑꯗꯨꯗ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯂꯥꯛꯑꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯤꯗꯥꯛ ꯆꯥꯔꯁꯨ ꯌꯥꯔꯦꯗ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯍꯤꯗꯥꯛ ꯆꯥꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯗꯨꯒꯤ ꯔꯘꯨꯅ ꯃꯥꯜꯇꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ NIAꯒꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯁꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯃꯗꯨ ꯃꯥꯜꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯁꯨꯛꯈꯪ ꯈꯪꯗꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯨ ꯌꯥꯝꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯉꯁꯤ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯁꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯍꯔꯥꯎꯔꯕꯗꯤ ꯑꯩꯁꯨ ꯍꯔꯥꯎꯔꯦ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯃꯥꯜꯇꯤꯗ ꯍꯥꯏꯔꯝꯃꯤ ꯆꯤꯔꯥꯛꯀꯤ ꯃꯤꯗꯨꯅ ꯆꯤꯔꯥꯛꯇ ꯄꯥꯎ ꯇꯝꯂꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯤꯡꯊꯤꯖꯅ ꯍꯥꯞꯂꯗꯨꯅ ꯃꯈꯣꯏ NIAꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ NIAꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯔꯘꯨꯗꯤ ꯗꯥꯛ ꯍꯥꯎꯁ ꯑꯗꯨꯗ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯑꯣꯛꯇꯣ ꯇꯣꯡꯉꯗꯨꯅ ꯑꯃꯁꯨꯡ NIAꯒꯤ ꯑꯟꯗꯔ ꯀꯣꯚꯔ ꯑꯦꯖꯦꯟ ꯑꯗꯨꯅ ꯄ꯭ꯔꯦꯝꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ NIA ꯑꯣꯐꯤꯁꯇ ꯆꯤꯔꯥꯛ ꯑꯦꯇꯦꯛ ꯇꯧꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯗꯥꯛ ꯍꯥꯎꯁꯇꯒꯤ NIA ꯑꯣꯐꯤꯁ ꯇꯝꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯌꯥꯎꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯘꯨꯁꯨ ꯃꯥꯜꯇꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯗꯨꯅ ꯃꯍꯥꯛꯁꯨ ꯗꯥꯛ ꯍꯥꯎꯁ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯤꯔꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯐꯕ ꯀꯌꯥꯃꯔꯨꯝ ꯄꯨꯔꯛꯇꯨꯅ ꯕꯣꯝ ꯀꯌꯥꯃꯔꯨꯝ ꯂꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯇꯤ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ NIAꯒꯤ ꯑꯣꯐꯤꯁ ꯑꯗꯨ ꯄꯨꯡꯇꯨꯝ ꯇꯨꯝꯍꯟꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯃꯥꯜꯇꯤꯕꯨ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯘꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤ ꯄꯨꯡꯍꯥꯡ ꯍꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ NIAꯒꯤ ꯑꯣꯐꯤꯁꯇ ꯂꯥꯟꯗꯥꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ NIA ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯜꯇꯤ ꯂꯩꯍꯧꯔꯤꯕꯅꯤꯅ ꯃꯥꯜꯇꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯕ ꯌꯥꯏ ꯈꯜꯂꯗꯨꯅ ꯃꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯏꯚꯤꯗꯦꯟꯁ ꯔꯨꯝꯗꯒꯤ ꯕꯤꯔꯥꯠꯀꯤ ꯐꯣꯟ ꯑꯗꯨꯕꯨ ꯊꯤꯈꯤ ꯑꯃꯁꯨꯡ ꯕꯤꯔꯥꯠꯀꯤ ꯐꯣꯟ ꯑꯗꯨ ꯐꯪꯂꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯕꯤꯔꯥꯠꯀꯤ ꯀꯥ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯆꯤꯔꯥꯛꯅ ꯃꯥꯜꯇꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯈꯤꯡꯂꯛꯈꯤ ꯑꯃꯁꯨꯡ ꯕꯤꯔꯥꯠꯀꯤ ꯐꯣꯟ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯥꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯃꯁꯨꯡ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯔꯘꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯥꯜꯇꯤꯕꯨ ꯀꯔꯤꯝꯇ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯔꯥꯛꯇ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯆꯤꯔꯥꯛꯅꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯥꯠ ꯀꯔꯤꯁꯨ ꯇꯧꯗꯦ ꯕꯤꯔꯥꯠ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯤꯔꯥꯛꯇ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯤꯔꯥꯛꯇꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯥꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯕꯤꯔꯥꯠꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯍꯥꯛꯅ ꯆꯤꯔꯥꯛꯇ ꯎꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ ꯑꯗꯨꯕꯨ ꯆꯤꯔꯥꯛꯅ ꯃꯥꯜꯇꯤꯕꯨꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯜꯇꯤꯕꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯕꯤꯔꯥꯠꯄꯨ ꯑꯩꯅ ꯃꯈꯣꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕꯗꯒꯤ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯥꯜꯇꯤꯕꯨ ꯍꯥꯠꯄ ꯉꯝꯈꯤꯗꯕꯅꯤ ꯃꯥꯅ ꯃꯥꯜꯇꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯔꯝꯗꯤ ꯃꯥꯜꯇꯤꯒ ꯕꯤꯔꯥꯠꯀ ꯈꯨꯠꯁꯤꯟꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯦꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯆꯤꯔꯥꯛꯀꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯁꯟꯗꯤꯞꯁꯨ ꯑꯁꯨꯝ ꯃꯥꯜꯇꯤꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯘꯨꯁꯨ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯃꯍꯥꯛ NIA ꯑꯣꯐꯤꯁ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯟꯗꯤꯞꯅ ꯑꯁꯨꯝ ꯃꯥꯜꯇꯤ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯔꯥꯛꯀ ꯊꯦꯡꯅꯔꯗꯨꯅ ꯃꯈꯣꯏꯅꯤ ꯈꯨꯠ ꯊꯣꯡꯅꯔꯝꯃꯤ ꯑꯃꯁꯨꯡ ꯁꯟꯗꯤꯞꯅ ꯆꯤꯔꯥꯛꯀꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯃꯥꯜꯇꯤꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯇꯧꯕꯇꯕꯨ ꯆꯤꯔꯥꯛꯅ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯈꯪꯍꯧꯗꯅ ꯁꯟꯗꯤꯞꯀꯤ ꯃꯉꯛꯇ ꯊꯤꯟꯈꯤ ꯁꯟꯗꯤꯞꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯛꯊꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯤꯔꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯟꯗꯤꯞꯄꯨ ꯅꯣꯡꯃꯩꯅ ꯖꯔꯞ ꯁꯥꯒꯩ ꯀꯥꯞꯊꯠꯂꯗꯨꯅ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯜꯇꯤꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯥꯜꯇꯤꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯘꯨꯁꯨ ꯌꯧꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯔꯘꯨꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯃꯥꯜꯇꯤꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯊꯈꯤ ꯑꯗꯨꯕꯨ ꯃꯥꯜꯇꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯔꯥꯛꯅ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯦꯝꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯊꯋꯥꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯔꯘꯨꯁꯨ ꯃꯥꯜꯇꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯅ ꯂꯩꯖꯍꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯆꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯦꯝꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯄꯣꯠꯂꯣꯏꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯗ ꯉꯥꯎꯖꯗꯨꯅ ꯂꯩꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯨꯗꯔꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯕꯤꯔꯥꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯈꯣꯡ ꯂꯦꯡꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯔꯥꯠꯁꯨ ꯃꯈꯣꯡ ꯂꯦꯡꯉꯛꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯁꯨꯗꯔꯁꯟꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯈꯤ ꯑꯃꯁꯨꯡ ꯄꯥꯎ ꯑꯁꯤ ꯆꯤꯔꯥꯛꯇ ꯇꯝꯈꯤ ꯍꯥꯏꯕꯗꯤ ꯕꯤꯔꯥꯠ ꯍꯤꯡꯂꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯂꯝꯃꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯤꯔꯥꯠꯁꯤ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯑꯃꯁꯨꯡ ꯃꯥꯜꯇꯤꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯁꯤ ꯑꯃꯁꯨꯡ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯈꯤ ꯕꯤꯔꯥꯠꯄꯨ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯄꯪꯕ ꯊꯕꯛ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯘꯨꯅ ꯃꯥꯕꯨ ꯑꯩꯅ ꯐꯥꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩꯗꯤ ꯃꯥꯜꯇꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯦꯝꯗ ꯍꯥꯏꯗꯨꯅ ꯂꯩꯈꯤ ꯃꯥꯜꯇꯤꯕꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯥꯎ ꯍꯥꯏꯕꯁꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ
ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯤꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯃꯦꯟꯇꯦꯜꯂꯤꯁꯨ ꯏꯜ ꯑꯣꯏꯔꯤꯕꯅꯤꯅ ꯃꯗꯨ ꯐꯤꯕꯝ ꯇꯥꯔꯣꯏ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯀꯌꯥꯃꯔꯨꯝ ꯇꯝꯂꯛꯂꯤꯕꯅꯤ ꯇ꯭ꯔꯦꯅꯤꯡ ꯀꯌꯥꯃꯔꯨꯝ ꯇꯧꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯋꯥꯈꯜ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯀꯌꯥꯃꯔꯨꯝ ꯇꯧꯒꯦꯔꯥ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯒꯦꯔꯥ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯒꯦꯔꯥ ꯑꯗꯨꯕꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯏꯌꯥꯔꯄꯣꯔꯠꯇ ꯍꯨꯏ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨ ꯑꯦꯅꯤꯃꯦꯜ ꯏꯟꯁꯇꯤꯡ ꯂꯩꯕꯒꯤꯗꯃꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯕꯨ ꯐꯥꯕ ꯄꯥꯝꯇꯥꯔꯒꯗꯤ ꯑꯩꯕꯨ ꯄꯨꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯗ ꯋꯥꯠꯂꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯣꯏꯒꯤ NIAꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯃꯍꯥꯛꯅ ꯑꯦꯅꯤꯃꯦꯜ ꯏꯟꯁꯇꯤꯡꯒ ꯍꯥꯏꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯥꯎꯃꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯘꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯥꯎꯃꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤꯗꯤ ꯔꯘꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯪꯅꯤ ꯄꯥꯎꯃꯤꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯪꯒꯤ ꯁꯨꯁꯥꯏꯠ ꯃꯤꯁꯟ ꯑꯗꯨ ꯑꯩ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯈꯟꯅꯔꯝꯃꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯅꯪꯅ ꯉꯥꯡꯂꯤꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯛꯇꯨꯅ ꯆꯠꯅꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯁꯨ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤ ꯅꯪꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯁꯛꯐꯝꯁꯤꯡ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯨꯟꯅ ꯑꯣꯕꯖꯥꯔꯕ ꯇꯧꯈꯤ ꯃꯗꯨꯗ ꯁꯨꯗꯔꯁꯟꯅ ꯆꯨꯔꯨꯞ ꯊꯛꯀꯦ ꯇꯧꯔꯝꯕꯗꯒꯤ ꯄꯥꯎꯃꯤꯁꯤ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯇꯣꯛꯑꯗꯨꯅ ꯄꯥꯎꯃꯤꯁꯤ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯑꯇꯣꯞꯄꯗ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯆꯨꯔꯨꯞ ꯊꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯎꯃꯤꯁꯤ ꯁꯨꯗꯔꯁꯟꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟꯅꯕꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯦꯝꯕꯔ ꯅꯨꯄꯤ ꯑꯗꯨ ꯆꯤꯔꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯕꯤꯔꯥꯠ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕꯤꯔꯥꯠ ꯑꯁꯤ ꯂꯧꯊꯣꯛꯂꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯈꯪꯕ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯤꯔꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯤꯔꯥꯠꯄꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯃꯛ ꯂꯧꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯑꯗꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯌꯦꯟꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯜꯇꯤꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯆꯤꯔꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯟꯗꯔ ꯀꯣꯚꯔ ꯑꯦꯖꯦꯟꯠ ꯑꯗꯨ ꯂꯥꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯄ꯭ꯔꯦꯝꯅ ꯇꯧꯔꯝꯃꯤ ꯐꯣꯟ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯥꯜꯇꯤꯅ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯥꯜꯇꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯁꯨ ꯄꯨꯂꯤꯁꯅꯤ ꯑꯃꯁꯨꯡ ꯑꯩ NIAꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄ꯭ꯔꯦꯝꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯉꯁꯤ ꯕꯤꯔꯥꯠ ꯑꯗꯨ ꯂꯧꯊꯣꯛꯄꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯅꯤꯡ ꯂꯩꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤ ꯍꯌꯦꯡ ꯌꯦꯟꯊꯣꯛꯂꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯗꯨ ꯇꯝꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯤꯔꯥꯛꯀꯤ ꯃꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯐꯥꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄ ꯇꯥꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯌꯣꯝꯊꯜꯂꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯁꯤ ꯁꯥꯟꯇꯤꯒꯤ ꯃꯐꯝꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯒꯟ ꯀꯜꯆꯔ ꯑꯁꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯜꯇꯤꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯎ ꯇꯝꯃꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩ ꯑꯁꯤ ꯄꯨꯡ 4ꯒꯤ ꯃꯇꯨꯡꯗ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯄ꯭ꯔꯦꯝꯗ ꯇꯝꯂꯛꯂꯕꯅꯤꯅ ꯄ꯭ꯔꯦꯝꯁꯨ ꯀꯃꯤꯁꯅꯔꯗ ꯐꯣꯟ ꯑꯗꯨ ꯇꯧꯏ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯑꯁꯤ ꯄꯨꯡ 4ꯒꯤ ꯃꯇꯨꯡꯗ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯂꯥꯛꯁꯟꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯇꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯨꯗꯔꯁꯟꯅ ꯕꯤꯔꯥꯠꯀꯤ ꯁꯦꯕꯥ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯘꯨ ꯂꯥꯛꯇꯨꯅ ꯁꯨꯗꯔꯁꯟꯕꯨ ꯐꯥꯈꯤ ꯑꯃꯁꯨꯡ ꯁꯨꯗꯔꯁꯟꯕꯨ ꯃꯍꯥꯛꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯗꯨꯅ ꯆꯤꯔꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤꯕꯨ ꯍꯪꯈꯤ ꯑꯃꯁꯨꯡ ꯆꯤꯔꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯔꯘꯨ ꯂꯥꯛꯇꯨꯅ ꯃꯥꯜꯇꯤ ꯀꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯆꯤꯔꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏ ꯊꯥꯗꯣꯔꯛꯇꯨꯅ ꯔꯘꯨꯗ ꯑꯦꯇꯦꯛ ꯇꯧꯍꯜꯂꯛꯈꯤ ꯇꯧꯕꯇꯕꯨ ꯔꯘꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯈꯤ ꯑꯃꯁꯨꯡ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯑꯅꯝꯕꯅꯁꯨ ꯍꯥꯠꯈꯤ ꯔꯘꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯦꯖꯦꯟꯠ ꯑꯗꯨ ꯂꯥꯛꯇꯨꯅ ꯔꯘꯨꯕꯨ ꯀꯟꯈꯤ ꯑꯃꯁꯨꯡ ꯑꯩ NIAꯒꯤ ꯑꯦꯖꯦꯟꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯜꯇꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩꯕꯅꯤ ꯃꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨ ꯆꯠꯂꯒ ꯃꯍꯥꯛꯄꯨ ꯀꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ NIAꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯦꯝꯗ ꯄꯥꯎ ꯄꯤꯔꯗꯨꯅ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯩꯕ ꯄꯥꯎꯃꯤ ꯑꯗꯨ ꯁꯨꯗꯔꯁꯟꯅꯤ ꯍꯥꯏꯕꯁꯤ ꯔꯘꯨꯅ ꯈꯪꯗꯣꯛꯄ ꯉꯝꯂꯗꯨꯅ ꯃꯍꯥꯛ ꯆꯤꯔꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯊꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯦꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯁꯨ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ NIAꯒꯤ ꯑꯦꯖꯦꯟꯠ ꯑꯃꯁꯨꯡ ꯁꯨꯗꯔꯁꯟꯒ ꯊꯦꯡꯅꯔꯝꯃꯤ ꯑꯃꯁꯨꯡ ꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯃꯤꯅꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯃꯁꯨꯡ ꯃꯃꯥꯊꯛꯀꯤ ꯃꯇꯝꯗ ꯄꯥꯎꯃꯤ ꯑꯃꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯈꯤꯕꯗꯨ ꯑꯩꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯪꯅꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯗꯔꯁꯟꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯊꯣꯛꯂꯤꯕꯅꯤ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯦꯖꯦꯟꯠ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯤꯔꯥꯛ ꯚꯥꯏꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯨꯔꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯈꯣꯏꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯃꯥꯜꯇꯤꯒꯤ ꯊꯋꯥꯏꯕꯨ ꯀꯟꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯍꯟꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯘꯨꯒ ꯆꯤꯔꯥꯛꯀ ꯑꯃꯨꯛ ꯐꯨꯅꯕ ꯍꯧꯈꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯤꯔꯥꯛꯅ ꯔꯘꯨꯗ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯊꯝꯈꯤ ꯑꯃꯁꯨꯡ NIAꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯍꯥꯠꯄꯅꯤ ꯑꯃꯁꯨꯡ ꯃꯥꯜꯇꯤꯕꯨꯁꯨ ꯑꯩꯅ ꯃꯆꯦꯠ ꯃꯆꯦꯠ ꯀꯛꯊꯠꯂꯒ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨ ꯁꯥꯎꯕꯅ ꯂꯣꯏꯔꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯃꯍꯥꯛꯅ ꯆꯤꯔꯥꯛꯄꯨ ꯑꯃꯨꯛ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ
NIAꯒꯤ ꯃꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯏꯕꯗꯤ ꯆꯤꯔꯥꯛꯄꯨ ꯖꯔꯞ ꯁꯥꯒꯩ ꯈꯞꯊꯠꯈꯤ ꯃꯗꯨꯁꯨ ꯄ꯭ꯔꯦꯝꯒꯤ ꯃꯃꯥꯡꯗꯅꯤ ꯃꯗꯨꯒꯤ ꯔꯘꯨꯁꯨ ꯃꯥꯜꯇꯤ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯜꯇꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ NIAꯒꯤ ꯑꯣꯐꯤꯁꯔ ꯑꯃꯅ ꯇꯝꯂꯛꯄꯗꯒꯤ ꯔꯘꯨꯁꯨ ꯃꯥꯜꯇꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯥꯔꯛ ꯍꯥꯎꯁꯇꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯥꯠ ꯂꯩꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯣꯝꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯥꯠꯇꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ CCTV ꯃꯣꯅꯤꯇꯔ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯤꯔꯥꯠ ꯑꯁꯤ ꯅꯪꯒꯤ ꯃꯊꯛꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯕꯤꯔꯥꯠ ꯆꯣꯡꯊꯔꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯗꯠꯈꯤ ꯑꯃꯁꯨꯡ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯈꯣꯡꯀꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯀꯥꯞꯂꯗꯨꯅ ꯃꯍꯥꯛꯁꯨ ꯗꯥꯔꯛ ꯍꯥꯎꯁ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯈꯤ ꯄ꯭ꯔꯦꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯗꯥꯔꯛ ꯍꯥꯎꯁꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯂꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯕꯤꯔꯥꯠꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ NIAꯒꯤ ꯍꯦꯠ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ NIAꯒꯤ ꯍꯦꯠ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯀꯦꯁ ꯑꯁꯤ ꯄꯥꯏꯕꯗꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯁꯤꯔꯦ ꯆꯤꯔꯥꯛꯁꯨ ꯁꯤꯔꯦ ꯑꯃꯁꯨꯡ ꯕꯤꯔꯥꯠꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛꯇꯒꯤꯗꯤ ꯃꯁꯤꯒꯤ ꯃꯅꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯅꯪꯒꯤ ꯀꯦꯁ ꯑꯁꯤ ꯄꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯀꯦꯁꯀꯤ ꯐꯥꯏꯜ ꯑꯗꯨ ꯃꯉꯣꯟꯗ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯤꯚꯤꯂꯤꯌꯟ ꯑꯃ ꯅꯪꯅ ꯑꯣꯄꯔꯦꯁꯟꯗ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯗꯨꯗꯤ ꯌꯥꯗꯦ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗꯅꯤ ꯀꯔꯥꯏꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯘꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯜꯇꯤ ꯆꯠꯈꯤꯕꯒꯤꯗꯃꯛꯇ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯊꯥ ꯁꯥꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯊꯥꯖꯤꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯪꯉꯛꯇꯨꯅ ꯔꯘꯨꯕꯨ ꯐꯥꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯔꯘꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯇꯣꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯩꯅ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯌꯥꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯕ ꯇꯥꯔꯒꯗꯤ ꯃꯥꯜꯇꯤ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ ꯑꯩꯕꯨ ꯊꯥꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯐꯖꯅ ꯊꯝꯈꯤꯕ ꯑꯗꯨ ꯌꯥꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯔꯥꯠꯁꯨ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯆꯤꯔꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯥꯜꯇꯤꯕꯨ ꯄꯨꯗꯨꯅ ꯕꯤꯔꯥꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯆꯤꯔꯥꯛ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ NIAꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯤꯔꯥꯛꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯔꯘꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯆꯤꯔꯥꯛ ꯁꯤꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯔꯘꯨꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯖꯦꯟ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯇꯧꯔꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯆꯤꯔꯥꯛ ꯚꯥꯏꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅ ꯍꯥꯠꯂ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗ ꯕꯤꯔꯥꯠꯅ ꯃꯍꯥꯛꯄꯨ ꯈꯥꯝꯗꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯔꯥꯠꯅ ꯑꯦꯖꯦꯟ ꯑꯗꯨꯕꯨ ꯂꯦꯡꯒꯣꯜ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯌꯥꯎꯔꯤꯕ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟ ꯑꯅꯤꯗꯨꯕꯨ ꯊꯤꯗꯣꯛꯂꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯐ꯭ꯔꯥꯏꯗꯦꯗ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯉꯟꯈꯠꯂꯗꯨꯅ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯈ꯭ꯔꯁꯨ ꯀꯃꯥꯏꯅ ꯈꯪꯂꯤꯕ ꯑꯗꯨꯒ ꯐꯦꯛꯇꯔꯤꯗꯨꯗ ꯔꯘꯨ ꯆꯪꯂꯛꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯠꯂꯤꯕ ꯑꯁꯤ ꯃꯤ ꯑꯃꯈꯛꯇ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯦꯖꯦꯟ ꯑꯗꯨꯗ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩꯗꯨ ꯁꯠꯇꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯑꯦꯖꯦꯟ ꯑꯗꯨꯗ ꯅꯝꯈꯤ ꯑꯃꯁꯨꯡ ꯑꯦꯖꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯃꯥꯏꯗ ꯀꯥꯞꯀꯅꯨ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯑꯉꯥꯡꯁꯤꯡꯅ ꯎꯖꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯔꯥꯠꯅ ꯃꯍꯥꯛꯀꯤ ꯂꯨꯈꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯔꯥꯠꯅ ꯃꯥꯜꯇꯤꯕꯨ ꯑꯃꯨꯛ ꯐꯥꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯕꯤꯔꯥꯠꯄꯨ ꯃꯤꯇꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯜꯂꯛꯈꯤ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅꯗꯤ ꯅꯣꯡꯃꯩ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯇꯧꯕꯇꯕꯨ ꯕꯤꯔꯥꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯆꯤꯔꯥꯛꯄꯨ ꯍꯥꯠꯈꯤꯕ ꯃꯤ ꯑꯗꯨ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯍꯥꯠꯇꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯕꯤꯔꯥꯠꯇ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯥꯏꯗꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯄꯥꯏꯖꯔꯤꯕ ꯅꯣꯡꯃꯩꯗꯨꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯑꯩꯗꯅꯤ ꯍꯧꯖꯤꯛ ꯁꯥꯎꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯣꯡꯃꯩ ꯑꯁꯤ ꯄꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯞꯅꯇꯒꯤ ꯄꯨꯡ ꯑꯃꯈꯛꯇ ꯉꯥꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯍꯥꯠꯂꯒꯦ ꯑꯗꯨꯒ ꯅꯪ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯡ ꯑꯃꯈꯛꯇ ꯉꯥꯏꯔꯕꯅꯤꯅ ꯗꯤꯂꯤꯚꯔ ꯍꯥꯟꯅ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯆꯦꯛꯄꯣꯁꯠ ꯀꯌꯥꯃꯔꯨꯝꯗ ꯄꯨꯂꯤꯁ ꯂꯩꯔꯤꯕꯁꯤꯅ ꯅꯣꯡꯃꯩꯁꯤ ꯗꯤꯂꯤꯚꯔ ꯇꯧꯕꯗ ꯈꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯥꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯗꯤ ꯍꯤꯊꯥꯡꯐꯝꯗ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯃꯨꯗ꯭ꯔ ꯂꯝꯕꯤꯗꯒꯤ ꯁꯍꯔ ꯀꯌꯥꯃꯔꯨꯝꯗ ꯌꯧꯍꯟꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯆꯦꯛꯄꯣꯁꯠ ꯈꯨꯗꯤꯡꯃꯛꯇ ꯄꯨꯂꯤꯁ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯦꯝꯕꯔ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ NIAꯒꯤ ꯑꯅꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯄꯥꯏꯔꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ NIAꯗꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯔꯘꯨꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯑꯩꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯗꯤꯀꯦꯠ ꯃꯦꯝꯕꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯖꯧ ꯍꯥꯏꯗꯨꯅ ꯕꯤꯔꯥꯠꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯃꯤꯍꯥꯠꯄ ꯑꯃꯗ ꯀꯣꯟꯇ꯭ꯔꯦꯛ ꯑꯃ ꯄꯤꯈꯤ ꯍꯥꯏꯕꯗꯤ ꯔꯘꯨꯕꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯀꯣꯟꯇ꯭ꯔꯦꯛ ꯄꯤꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯔꯘꯨꯁꯨ ꯗꯥꯔꯛ ꯍꯥꯎꯁ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯇꯧꯕꯇꯕꯨ NIAꯒꯤ ꯑꯅꯧꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗꯤ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯤ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯍꯥꯠꯄ ꯀꯌꯥꯃꯔꯨꯝ ꯊꯥꯖꯤꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯄ꯭ꯔꯦꯝꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥ ꯍꯤꯗꯥꯛ ꯆꯥꯔꯛꯇꯕꯁꯤ ꯀꯨꯏꯔꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯍꯤꯗꯥꯛ ꯆꯥꯗꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯞ ꯇꯥꯅ ꯐꯨꯗꯠꯈꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛꯂꯕꯅꯤꯅ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ
हिदाक सादबनि महाक हजिक्ति सा वलनि हाइदुना हरखे मतौसुना मखोसु रघुबु फाजनदुर लेरिबा कादुरा लाखे अमसुंग अहोबतुरे येंगबु मतमदुदा रघुवति मफमदुदा मी क्यामरंबु फ्रीदा हाइबदि कनामता लेतबिदा फुफुदुर लेमि मोंगमा उखे अहामदनि मखोय यामना किरमि तबदबु हातबा यादबनिना मखोसु चंगतुना रघुदे एटेक तोरपो मतमदुरति रघुना मफमदुर लालिबा मिसिंग अदुबु लोइना हातोखे तमथिना मंगक पुथेकप्रो मखुत पुथेकप्रो यामना साथिबु मोंगदा हातखे अमसुंग मी मा फादुना आइबु हानबा कनाना थरलिबनो हाइदुना हंखे अमसुंग कॉन्ट्रैक्ट लौब लालिबा नुपादुगी मनाक्तमना माना सी हक्चांग अदु पुदुना लाक्लमी अदुबु कॉन्ट्रैक्ट लौरिबा नुपादुनदि मकोकता पोरो हायरका हक्चांग पोरोलिबा करिगिनो हाइदुना थोंग हांतोलुबा मतमदा माना नुपादुबु तपताना फुरदुना सिंडिकेट की मेंबर अदु अमु हंखे अमसुंग सिंडिकेट की मेंबर दुगी मयुंदा लाक्तना सिंडिकेट की मेंबर दुसु अमु हातोखे सोना कंदना हिथांगपम मदुरा बिरासु महाकि मिसिंग अदु सिजिनदुना नोंमै सिंग अदु जहाज मसा मसा क्यामरुमदा हापचलदुना ट्रांसफर तौनबैदमता सेम सादुना लेरमी तंजादुना मफम अदुदा रघुसु सिंडिकेट मेंबर दुगी गाड़ी थौदुना लाक्लबनिना हिथांगफम अदुगी थोंग अदु मथंदा हांदोकसखे अमसुंग रघुसु मफम अदु चंगखे मफम अदु चंगपम मतमदुदा मफम अदु लेरिबा मिसिंग अदुना सिंडिकेट की मेंबर सिंग अदुना हाइखिबदु चुंबजानी रघुगी मकोक पुदुना लाए हाइदुना हरखे तौबदबु सोमला कंद बिरानदि रघु उरुबा मतमदा महागसी रघुने हबसे खंगबा ngamखे मफम अदु मी मचंगतुना रघुना पुदुना लालिबा बॉक्स अदु हांदोक्तुना येंगबा मतमदि सिंडिकेट मेंबर दुगी मकोक यावदुना लेरमी अमसुंग मफम अदुदा बिराट की गैंग मेंबर सिंग अदु लोइना थोलखे बिराना हरकलिबसि नोंमै दिसिनगनु थांग सिजिनौ करिगुंबा नोंमै सिजिनबा तारगदि मफम अदुदा पुलिस लाकनि हाइदुना हरखे असुम तौदना मफम अदुदा थांग तेनगा लोइना रघुसु मफम अदुदा लेबा मिसिंग अदु तपताना पुथखे असुम लोइना पुथलपै मोंग अदुदा बिराटसु कुमथलक्तुना रघुदा अमु एटेक तौरखे रघुसु मकुल हलदुना बिराटा एटेक तौरमी तबदबु बिराना सरित सरासि हाइब्र हेमना माना रघुबु तपताना पुथखे असुम पुथरदुना रघुसु मफम अदुदा ज्ञान मानु तादुना लेरमी मदगिदि बिराना मालतीबु मै थादुना हालनि हाइदुना मा थाव हाइदोक्तुना मालतीबु मै थादुना हाइके तबु मिकोबदुदा मफम अदुना महाना मालतीना ngaखिबु सखिबु सिंग अदु निसिंगतुना मा ज्ञान तारखे अमसुंग मालतीगी मथ्वाइ कलमी मदगिदि रघु अमसुंग बिराट अमुक तपताना फुनबु हौके सोमना कंदना प्रेम अमसुंग माकी टीम मेंबर क्यामरुंगा पोट अदुदा लाखे पोट अदुदा चंगे हाइबा मतमदा मंत्री ऑर्डर यावदति चंगबा यारो हाइदुना हरपा मतमदुदा करि तौगनि हाइदुना महासु मंत्रीदा फोन तौरमे अदुबो मंत्रीना परमिशन अदु पिरखिते तौबदबु परमिशन पीरे हाइदुना महान हाइजनबा मतवदुदा मा कलामिनरेबा अनोबा एनआई के ऑफिसर अदुनदि यारमदे अदुबो माना एनआई के ऑफिसर अदु अमु तपताना फुदतके अमसुंग हाइरकलिबसे मसिगी मिशन असिदा अगी चानपागी थवाई मांगलिबनि आई असिसु फतबा थबक तौबा मी मानब्रा हाइदुना माना एनआई के ऑफिसर अदु फुखे असुम तौदना गाड़ी दो गेट अदु थोंगायदुना मफम अदु थौजलक्के मतमदुदा पुलिस की नोंमै क्यामरा पुथरपै मोंग अदु उबा मतमदा गैंगस्टर सिंग अदुसु मकोय नोंमै पुथरक्तुना मफम अदु नोंमै क्यामरा कामलखे असावबने हेमनखितुना रघुसु बिरापु तपताना फुथखरे मदुगी मतुंगदा थोलिबा थौदोकसिंग असि मसिगी नत्र हाइदुना महाना नोंमै सिंग अदु गाड़ी अमा थौजलक्तुना समुद्रदा लोइना इंथखे मतौबदुदा सोमनाकंदा बिरासु सावबने हेमनदुना नोंमै पायदुना महाना अमु मालतीदा नोंमैना कापथखे मालतीसु ज्ञान मांगदुना तादुना लेरमे मतौबसुमना मालतीबु नोंमैना कापथपगी रघुसु सावबने हेमनखितुना गाड़ीदुदा यावरिबा योचै अदुदा बिराटपु लेंगदुना हातखे अमसुंग महाक मालतीगी मनाक्ता लालमे मालतीना ज्ञान मांगदुना तादुना लेबै मोंगदा उबा मतमदा मा याना कपसकी अमसुंग नंग यावदुना हिंगबा ngamloi हादुना मा हिंगना कपखे ममाथगी मतमदा मालतीना हाइखिबा ना एंगोना करिगुमा मा हंगबा पाम्बरा हादुना हंगे मफम अदु ताबा मतमदा रघुना हरकलिबसे मसुगुमना डिलूजन नारिबा पेशेंट असिदा नाना नुसिबिरिबसे करिगिनो हादुना माना मालतीदा हंखे हाइबदि कनागुमा मिसक अमा अवाबा ताबा मतमदा आइना मतिंग पांगनाबा होनारिबनि आई संगावबनि करिगिदमक्ता नाना इबु नुसिगिबसे हादुना माना मालतीदा हंगमे नाना तौरिसिबु चुमरने हादुना हंगपा मतमदा मालतीना हरकलिबसे नंग मेंटल पेशेंट हाइबसे लाइक हाइबे वानी अदुबु आइगी थमोगिदे नंग असे नॉर्मल ओय मिपुम खुदिमक असिबु नंगी फैमिली नि हादुना खलिबसे मखोइबु नंगना नुसिरिबसे मसी यामना फबा क्वालिटी मनी मसी मिपुम खुदिमक चेंगदबनि मिपुम खुदिमकपु नंगी इमुंग मनुंगनि हादुना खलिबसे मसी लैना नते मसीदी बोरा मनी आई नंगबु कैदोंदा थादोक्तुना चलोय हादुना मान हाइखिबदु निसिंगदुना सोमनाकंदा रघुसु हिक लाउदुना मालतीगी असी हक्चांगदबु येंगदुना कपचदुना लेरमी माना समसम कपतुना लेबगी मोंगद उबा मतमदा ईश्वर माना सुनुंगाइत्रा माले मालती मखुलेंगखि मखुलेंगपै मतवदुदा माना मफम मदुरा लाक्लिबा एम्बुलेंस अदुदा मालतीबु पमलदुना चेलखि अमसुंग एम्बुलेंस अदुदा हापसंखि अमसुंग मालतीबु हॉस्पिटलाइज तौखि मदिगदि एनआईगी मीसिंग अमसुंग प्रेम खनदुना लेरमलिबासि एनआईए ने यामना कन होनजदुना
Tamil Nadu gun culture asi thingmangam kre hadun haraki mafam badu taba matamda prem harakli basi masi NIA na topu sunate police ki sunate aduga masi operation asida khwadigi hena maru oina thawlang yakhi basi raghu amsung malti gi nungsi basini hadun haraki maram asina ekhoina Tamil Nadu hariba lam asida santi thambangam lebani haduna maun haraki matawsumna malti su recover tordra mahaki dental course adu amuk losanki amsung mahak loraklaba matungda cafe da lautuna mahak isai sakba matam aduda mafam aduna hawjikti raghusu mahaki mating pangduna mafam aduda malti ne isai sakpa yengjaduna lerami masu mafam aduda gitar khongduna lekhi makoina samusum isai saktuna lerengi matam aduda nupa masa makar amna thengairamba matawaduda ma isai adu langthomduna mahak nupa adagi mating pangma chelakhi masina tali basi hawjik malti na pamjariba thapagatu mahak karigumba ma oirasu karigumba ma tawsu idugi mating pangna bohona zakhi matawudura malti su yamna harauja bhabdo oikhi ma hawjik nababudi phare adubo malti gi khalaga migi mating pangbudi mahak lepkhide matawsumna movie selo sankre aduga movie sigi wari se phajabi bataragadi amasung migi mating pangbini bataragadi keep helping haiduna thabiramu amasung movie si like tobiramu share tobiramu amasung subscribe tawsambiramu anobu movie si handak somlakan gi channel asida khara thagacharake maramdi asomlakan strike shabani na anobu thagatpa pharak tagani masigi tamata mayamna ngapigani thagachari